ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯦꯅꯤꯁ ꯊꯧꯅꯥꯎꯖꯝ꯫ ꯑꯁꯤꯠ ꯑꯋꯥꯟꯊꯥꯒꯤ ꯃꯇꯝꯅꯤ꯫ ꯆꯤꯡꯌꯥ ꯑꯗꯨꯗꯒꯤ ꯁꯤꯊꯔꯛꯄ ꯑꯉꯥꯎꯕ ꯃꯥꯂꯪꯅ ꯄꯤꯛꯇꯛ ꯇꯧꯅ ꯂꯩꯔꯤꯕ ꯄꯥꯠ ꯃꯆꯥꯗꯨꯗ ꯌꯩꯁꯤꯟꯗꯨꯅ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯕ ꯃꯇꯧꯒꯨꯝ ꯄꯥꯠ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯁꯤꯡꯁꯤꯡ ꯑꯗꯨ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯊꯋꯥ ꯁꯥꯗꯦ ꯅꯨꯆꯥ ꯑꯣꯏꯕꯤ ꯃꯥꯒꯤ ꯃꯐꯝꯗꯗꯤ꯫ ꯂꯝꯍꯦꯜꯂꯦ ꯍꯥꯏꯁꯤꯔꯥ ꯃꯥꯂꯪ ꯃꯃꯥꯕꯨꯁꯨ ꯅꯥꯆꯨꯡꯂꯨꯗꯦ ꯍꯥꯏꯁꯤꯔꯥ ꯀꯔꯝꯕ ꯊꯧꯅꯥ ꯐꯕꯤ ꯅꯨꯆꯥꯕꯨ ꯑꯣꯏꯔꯤꯒꯕ ꯑꯁꯨꯛ ꯀꯟꯕ ꯏꯊꯛ ꯏꯄꯣꯝ ꯑꯁꯤꯕꯨ ꯅꯥꯆꯨꯡꯗ ꯂꯩꯔꯤꯕꯤ ꯃꯍꯥꯛꯄꯨ ꯇꯨꯡꯒꯤ ꯁꯝꯂꯥꯡ ꯅꯤꯡꯗꯨ ꯌꯩ ꯇꯅꯧꯔꯕꯤ ꯃꯈꯨꯠ ꯃꯆꯥꯗꯨꯗ ꯂꯣꯡꯗꯥꯏ ꯑꯃꯁꯨ ꯄꯥꯏꯔꯤ ꯈꯨꯄꯥꯏ ꯆꯦꯠꯅ꯫ ꯃꯈ꯭ꯋꯥꯡ ꯑꯗꯨꯗꯁꯨ ꯈ꯭ꯋꯥꯡꯆꯦꯠꯀꯤ ꯁꯤ ꯂꯥꯡꯗꯨꯅ ꯄꯤꯛꯇꯛ ꯇꯧꯕ ꯇꯨꯡꯒꯣꯜ ꯃꯆꯥ ꯑꯃꯁꯨ ꯌꯦꯞꯂꯤ꯫ ꯅꯣꯛꯃꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡꯅꯤ ꯏꯪ ꯏꯪ ꯂꯥꯎꯕ ꯀꯅꯥꯕꯨꯁꯨ ꯌꯦꯡꯂꯨꯗ ꯀꯔꯤꯕꯨꯁꯨ ꯎꯔꯨꯗ ꯃꯥꯒꯤ ꯀꯣꯠꯐꯝ ꯊꯣꯛꯄ ꯂꯣꯡꯗꯥꯏ ꯑꯗꯨ ꯑꯗꯨꯃꯛ ꯀꯣꯠꯂꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯅꯥꯀꯜ ꯑꯗꯣꯝꯗꯒꯤ ꯃꯦꯃꯅ "ꯊꯕꯥ ꯅꯪꯒꯤ ꯑꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ? ꯂꯣꯏꯔꯕꯗꯤ ꯏꯅꯦꯒ ꯄꯨꯟꯅ ꯀꯥꯈ꯭ꯔꯁꯤꯅꯦ, ꯄꯨꯡ ꯆꯥꯁꯤ ꯌꯥꯝꯅ ꯊꯦꯡꯂꯦ"꯫ ꯊꯕꯥ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯈꯠꯂꯛꯇꯨꯅ "ꯍꯣꯏꯅꯦ ꯀꯥꯔꯁꯦ, ꯂꯣꯏꯔꯦ ꯑꯩꯒꯤꯁꯨ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯏꯅꯦꯒ ꯀꯥꯔꯁꯤ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯕꯥ ꯃꯅꯦ ꯃꯦꯃꯒ ꯂꯣꯏꯅꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯌꯨꯝ ꯑꯗꯨꯁꯨ ꯌꯧꯔꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯁꯨ ꯅꯨꯄꯤꯅ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯏꯕꯦꯝꯍꯜꯅ "ꯏꯁꯨ ꯀꯥꯔꯛꯑꯦꯗꯅ, ꯀꯗꯥꯏ ꯀꯗꯥꯏ ꯏꯁꯨꯒꯤ ꯉꯥꯗꯨ ꯏꯕꯣꯛ ꯌꯦꯡꯒꯦꯁꯦ"꯫ ꯊꯕꯥ ꯅꯣꯛꯇꯨꯅ "ꯑꯕꯣꯛ ꯂꯦꯝꯂꯩ ꯉꯥꯁꯦ ꯉꯁꯤꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯪꯗꯦ, ꯏꯐꯥ ꯐꯥꯗꯦꯗ"꯫ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯏꯁꯨꯁꯤꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯇꯝꯕꯤꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ ꯅꯁꯥꯗꯣ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯣ꯫ ꯍꯣꯏ ꯑꯕꯣꯛ꯫ ꯅꯨꯡꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯊꯕꯥ ꯆꯥꯛ ꯑꯗꯨ ꯀꯟꯅ ꯊꯣꯡꯂꯤ꯫ ꯏꯕꯦꯝꯍꯜꯁꯨ ꯐꯨꯅꯥꯛ ꯃꯅꯥꯛ ꯑꯗꯨꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯃꯁꯨ ꯅꯨꯄꯤꯅ ꯆꯥꯛ ꯊꯣꯡꯂꯤꯕ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯊꯕꯥ ꯇꯞꯅ "ꯑꯕꯣꯛ ꯏꯃꯥꯗꯣ ꯀꯔꯝꯅ ꯂꯦꯜꯂꯝꯒꯅꯤ? ꯃꯆꯥ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯅꯣꯡꯃꯗ ꯐꯥꯎꯕ ꯈꯪꯂꯝꯂꯔꯣꯏꯗꯣ"꯫ ꯏꯕꯦꯝꯍꯜ ꯁꯣꯔ ꯑꯗꯨ ꯁꯥꯡꯅ ꯍꯣꯟꯗꯣꯛꯇꯨꯅ "ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ ꯈꯜꯂꯨꯔꯅꯨ, ꯍꯧꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯣ꯫ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯅ ꯅꯣꯡꯃꯇ ꯐꯥꯎꯕ ꯍꯪꯂꯛꯇ꯭ꯔꯕꯅꯤ"꯫ "ꯑꯕꯣꯛ ꯅꯁꯨꯒꯤ ꯄꯨꯟꯁꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯏꯃꯥꯕꯨ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏ"꯫ ꯍꯥꯏ ꯑꯗꯨꯝꯅꯁꯨ ꯍꯥꯏꯒꯅꯨ꯫ ꯌꯦꯡꯉꯣꯏ ꯅꯕꯣꯛ ꯑꯩꯅꯅꯦ ꯍꯤꯡꯒꯦꯅ ꯍꯤꯡꯂꯕꯗ ꯀꯌꯥꯝ ꯀꯨꯏꯅꯕꯨ ꯍꯤꯡꯂꯨꯒꯅꯤ? ꯅꯃꯥꯕꯨꯁꯨ ꯃꯤꯔꯥꯏꯒꯅꯨꯀꯣ"꯫ "ꯑꯕꯣꯛ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯑꯕꯣꯛ ꯂꯩꯕꯒꯤ ꯅꯁꯨꯅ ꯍꯤꯡꯖꯕꯅꯤ"꯫ ꯍꯣꯏꯁꯦ ꯍꯣꯏꯁꯦ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨꯗ ꯏꯁꯨꯁꯤꯗꯤ꯫ ꯅꯪꯒꯤ ꯆꯥꯛ ꯑꯗꯨꯕꯨ ꯂꯣꯏꯔꯕ꯭ꯔꯣ? ꯍꯣꯏ ꯂꯣꯏꯔꯦ ꯑꯕꯣꯛ꯫ ꯑꯗꯨꯗꯤ ꯊꯤꯅꯕ ꯇꯧꯔꯣ, ꯑꯕꯣꯛꯁꯤ ꯉꯁꯤꯗꯤ ꯆꯥꯛ ꯂꯥꯝꯃꯤꯅꯦꯍꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯃꯁꯨ ꯃꯕꯦꯟ ꯑꯅꯤ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯊꯕꯥ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯑꯋꯥꯕꯇꯅ ꯃꯁꯔꯨꯛ ꯑꯣꯏꯔꯛꯂꯕꯤꯅꯤ꯫ ꯊꯕꯥꯅ ꯆꯍꯤ 6 ꯁꯨꯔꯛꯄ ꯑꯗꯥꯏꯗ ꯃꯥꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯏꯕꯣꯄꯤꯁꯛꯇꯨ ꯑꯅꯥ ꯂꯥꯏꯌꯣꯡ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯉꯟꯅ ꯈꯝꯅꯨꯡ ꯁꯋꯥ ꯇꯥꯟꯈꯤ꯫ ꯏꯕꯣꯄꯤꯁꯛꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯊꯕꯥꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯊꯝꯕꯥꯜ ꯃꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠꯇ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯈꯤ꯫ ꯑꯌꯨꯛ ꯌꯦꯟꯗ ꯑꯉꯟꯕꯗꯒꯤ ꯆꯠꯈ꯭ꯔꯒ ꯇꯥꯡꯂꯧ ꯂꯩꯗ ꯊꯦꯡꯂꯕ ꯃꯇꯝ ꯈꯨꯗꯤꯡꯗ ꯃꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅꯁꯨ ꯊꯝꯕꯥꯜꯒꯤ ꯂꯤꯆꯠꯇ ꯉꯥꯡꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯇꯧꯁꯤꯗ ꯏꯕꯦꯝꯍꯜ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯗꯨꯅ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯏꯕꯦꯝꯍꯜꯒ ꯊꯝꯕꯥꯜꯒ ꯌꯥꯝꯅ ꯊꯤꯅ ꯈꯠꯅꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯝꯕꯥꯜ ꯄꯤꯛꯂꯤꯕꯤ ꯊꯕꯥꯕꯨ ꯍꯨꯟꯗꯣꯛꯂꯝꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯗ ꯑꯃꯨꯛ ꯃꯌꯨꯝ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯊꯝꯕꯥꯜ ꯃꯆꯥ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯊꯕꯥ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯅꯨꯄꯤ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯈꯨꯗꯤꯡꯃꯛ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯕꯣꯛꯄꯨ ꯆꯥꯛ ꯄꯤꯖꯔꯝꯗꯨꯅ ꯃꯥꯁꯨ ꯈꯔ ꯆꯥꯔꯕ ꯃꯇꯨꯡ ꯃꯈꯨꯠ ꯑꯗꯨꯗ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯇꯥꯂꯦꯝꯕꯤ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯥꯂꯦꯝꯕꯤꯒꯤ ꯃꯌꯨꯝ ꯑꯗꯨ ꯌꯧꯔꯕ ꯃꯇꯨꯡ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯇꯥꯕꯨ ꯀꯧꯔꯛꯏ꯫ "ꯏꯇꯥ! ꯏꯇꯥꯂꯦꯝꯕꯤ! ꯇꯥꯕ꯭ꯔꯣ ꯏꯇꯥ?" ꯂꯦꯝꯕꯤ ꯇꯍꯥ ꯇꯍꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯣꯛꯂꯛꯇꯨꯅ "ꯍꯩꯃꯥ ꯏꯇꯥ ꯊꯕꯥ, ꯏꯃꯨꯡꯗ ꯀꯣꯛ ꯆꯪꯂꯛꯄ ꯌꯥꯗꯕ꯭ꯔꯣ?" ꯊꯕꯥꯅ "ꯏꯃꯨꯡ ꯆꯪꯕ ꯂꯥꯏꯔꯤ, ꯏꯇꯥꯕꯨ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ?"
Hoi ita, chari, kay layrabage. Adudi ita, labog chatuna, tharoy bukhulushi. Lembi na mo. Ita, chak tokpada sungayri. Hore namidang wainam oina satchi. Lembi haibi atanbi. Haujik chatlaga, horen pungjama na thingdringay. Ngan na halakpa na phattabro ita nang bo. Hoi se ita, chalasi. Ita kang ang nabangamjaba na ti ay. Asi haiduna anido, labuktam na lakto na, tharoy ado bukhalami. Asum na tharoy ado khulingay, thanil na. Ichan thaba! Tabra ichan! Tabra siba! Thaba na. Haima, ibong thanil, ibong su, thambang tan balakli ro. Hoy, lai ni. Ichan hoy bu, tharoy kayam khulage. Lembi na. Yam khundri de ibong, kumsi di nong sudada banina. Thanil na. Nabangsu thambok se kita tan kita wani khang de ne tawri se thambok bu tari bra da bra asum na makhoi ahum adu wari sa sa duna thambok adu talami mathang gi numit ni thaba mangol adu da phamduna phanek adu lon duna leirami asum na mana leiringai tamu adu thaba gi manak ta changlak duna mangol adu da phamthari thaba madom chana lakpa adu da masa du khara ki thiki rom tawna Idamcha, kay layrabage. Tamuna. Ima bo laytabro. Karay di sakhi. Abokti ineke to ki hoida paisa bi bachat ki idamcha. Tamu tan chari khanduna thaba do onchin duna wangang bahuraklami. Thaba yengoi. Idamcha na ne hairi bo wasi nangi phanabani. Maning lekai gi ine thoino gi machanupa. Naitom pokjaba ludro do khangidana. Aduna niya, nang bata sondo na layraba. Nadom chada niya, haibiyo hairakliba kuire. Yengoy, masak su phazaido, maral su wate. Aduna niya, nang yadaba su yaroy ko. Thaba tapna, idom cha, wafam adugi oirabadi haidokpi ko. Nacha matam khajik chajadri. Tamu khumlakliba du dabada yamna sauning lami. Adubo maithongda momonokshin aduna. Oh, phari. Nang nabu yadrabadi, karisu kaide. Migidi niya, awat palay banati. Nang bulobi ki hairi basi, nang gidi naray bakto, thambal sat pagumbani. Idamcha, do, wado hai baloy dringay, tamuna. Oh, yare, ay koy na niya, wamatang hairu rabadi, patabi, pugjelong bita daw ribani. Asi haidu na tamudo, sauna chat kirami. Thaba madom chagi matawado, khazikti nungay jaramde. Adubo nga sina ahanba na tekan, karisu khaluda. Magi phanik lon baduda, amuk mabuk ning changkhirami. Tanja aduda ibem halsu yumda halaklami. Aduga manggol machi aduda phamduna. Ibem athaba, nadom cha sina, suktoga chakriba sina, kari amuk tawrabage. Aba, karisu tawdida. Khangdrada tawrishi. Aina ga nong magi ahalo silakpani. Karam thoka dawriba. Asi hairam duna ibemhal imang lomda mukchang kirami. Somdana ludro do tamuna sauraga halakpa duda. Ine karibo hairak Oh yadridana masida khara thuna ne mayum mase pan khrabadi aise waye masangladabani. Heraine ine wadi yalakpa sunatana ashida. Ludro ibungo nang se pangsupangida ko. Mama mayum pan khrabadi lairibi hingkolase aikoi gi oihogadawribani. Yengo Hanubi asina hinge ni hingabada. Kayang kuy na bu hingdawrige. Hoy ne, jumini ine na haiba. Ngoy gi imari hairagadi. Ine hoy na tana kanamta laytrabani ni. Ine se, singdi singba jani ko. Singba adu na natro. Nang kurana, lang payda thabak suba chatlaga. Nani ay nanungay na jari ba siya? Atay lari ludro. Nang sunya, ay koy thabaga, wari watay gado. Karasana da na themo da na ibungo. As, ine. Paniyam hairaga yenglabani. Sukya yadida. Hera, adu oiraga na tamu iti khangan bataridana. Kayam koina mana yadaba ngamge haibado yeng batare. Asi haiduna anido punna nokminarami. Tamu mabuk phattabagi haunabi thabagi lairibi hingkhol saruk asi magi do ininglami. Aduna thabana mayum pankhiba asini tamu na ngairiba. Nungthilgi matamni. Thaba makhoda sanabul lama paiduna ising sokpa laklami. Mana dum lakpado ubada lekai gi nupi mana. Haima, thaba, ising sokpa lakli bro nang bo.
เฮ้ยดมจ่าลากลีนี่เมมจ้านะทว่านาดมจ่าตะมัวดูปูนุยก็ยังชินบีบโรนงมาตาเนี่ยนุยเก็บพบวารีดีอามาเตะเฮกซาดิมาเนเลยก็ยังสิดะอีดมจ่าอดุมยังชินบีดะนงมาตาว่ากันนะพาวงางดิดะอดอยดมจ่าหอยไอ้หมกจังลุกขี้เกหอยจังวะจังทว่าจังครับมาตุนุปีสิงอดูทว่ามาติตามูกิมารัมดาวาริสานาฮวีทว่าจักอดุทงนะว่าขลามาตาตาวตุนเลยดิสิงอดูสูลอยน้ำมุดลามีอีเบมฮัลนะเบมาใกล้ตัวระบกินองบ่สิงอดูลอยน้ำมุดเลยเนี่ยทว่าขังเปรขังนะฮะบอกก็ชุดเอาดีอาศัยให้ดูนะสิงอดูมุกอินชิลีเบมาอีสูบุยามนะว่าระเบรเนี่ยอีบอกนะสูมาเตียงปังบังอัมเดดอีบอกนะสูการิชวาดีเบมานุปีให้บสิดีคุดิ่งมักปุ่มายกนะบังอัมดูนะเท่านั้นเลยนี่หิงกัตบันิโกว่าคัลส่วนทับยาดีอาบอกนะสูอว่าบอกคุดิ่งมักมายกนะดูนะเท่านั้นเลยเบียมาโอยดูนี่หิงเกกว่าอดูนี่ดันอิสูสิเดียจากอดูพัดเจนะทงโลโกอาบอกพัดิโกมาดูคิดแต่เฮกลุกิเกอาสมนามาตองคาราฮอกรีเลมบีนาอิตานังกิพันิกซิยามพะซิไอกิสอมมาเตซาบิโยฮอยอิตาซาบิเกอดูอิตาอาบอกเซฮันดักตีมาซาสุอิกันกันขัดปะโอยดิขังเดตตาวริเชอิตาการิสุขัลลุนุดาอาโลชิลักปะกีอดุกมาซาสอนบ่อยรำกันนี่ยามนสุขันจินกันนุดาอิตาขังเดตอิตาฮันดักเซมังหาสุยามนันุไงดิอิตายามนสุขันจินลุนุดาไลน์ตำบะมาไม่ในเลยจารมสนีนมิดางิมาตำนี่ทว่านะไอ้มาเจงสิดีจาราพาดเรกรำตัวเนี่ยสิเดไอ้บูอีต้องจ่าดำมักตาหังลุชิดเนี่ยหอยดาหังลุระเกอาศัยให้ดูนะทว่าดูสักคมมาดูได้กี่ทกลักดูนะมาดมจ่าหอยดาลักลำมีอดูก็มังโกลดูได้เล็บดูนะอีดมจ่าตาบริดมจ่าตามัวดูตาระดูนะมาปาละดมได้ทกลักลำมีอดูก็ยามนะเศร้านะกะดีมุกเลยระบกีฮะกะดีมุกนี่บลักลิบโนบะทว่ามาดมจากิมาตาวสิว่าคัลดดีขจิกนงไอจดีอดูบุถอยนะคันจิลุดาอีดมจ่าเจงจาราพาวเดรอบอกสมสาดอิงมัมเดเห็นช่างกะเจงกะคิดาปิโยไอให้ยังทาริคุลุระกาอีดมจ่าดามุกปิสิลกีกะดีเจงไกนะนัดเตนมิดางสิดาเจงนี่บลักบิริบาสิบูอีมุงอะเซมังตาขลักให้ดีรอฮะอีดมจ่าอดูกินตีอาบอกต่อมาสร้างอัมดาบะดูดาจาราดูเฮลบดีอามุกเกเฮนมาซาดอสอนครันให้นาตาวนี่น่าจะให้ยังอามุกปุจาระกีไฮอีกไก่ขังเดบียนั่งกินอะไรสิบูกระไรเดปันบะกีไอ้โอยระบดีเนี่ยน่าหาน่าสิจักรนี่ทว่ามุกมาคาดารีอีดอมจักน่าจะเอาไปเลยจะดูนาตาวนี่ตามัวดูยามเดสาวนะไฮนั่งเจียงยามเดปามระฮะเจียงยามเดปามบันเดโตรอดูไว้ดีมาสิอาศัยให้ดูนะตามัวดูทว่ากิมาสามสังบัตุลามดูนะพอยได้อีดมจ่านายอีดมจ่าไอจริงปีวให้ได้หรืออีดมจ่าสามเสมุกตุตาตุปียามนั้นายอีดมจ่าตามุนะกับละกันดูตานิ่งเด็กนั่งเด็กใครทุนสิครอนเฮนั่นจักนายยอมปั่นกับให้ละกันนะปั่นรออาสมีตันอะไรดีบ้าสิบุกอะไรกิโนอีไก่ขังเดบีมาจินดาสมนังงางดูนะทว่าพยายามนะที่นับผู้บิรมีทว่าอุปายดีเลยตากับดูนะพยายามทำน้ำมุกลักลมีอดูกันเลยดีบะเจงคาราดูนะก่อนนะบ่ามาบุกิจากคาราทองเลบมาดูจากอดูที่ดอกดูนะมาบุกิกาดูทำน้ำปุรักลมีทว่านะมาไม่มามิดอดูอีปอมมามาใครบอกจากเสกคาราซาเซนเจอีเบมฮัลตับนะฮกดูนะพามีบอกกีเบมาบอกเซจากกับจานิงเดดาคาราซาเซนเชบอกสมจัดระบดีหักจางอดอยามเนสกเลนีทว่าจากอดูมาบอกจะตับในอินบิรามีบอกกีเบมาบอกเซดังกิขันบัดยามนะไว้เนี่ยเฮมีกิทบักสูบามุกจัดกันฮัลโหลอากาศกิเสบามุกโตกันบอกยิงบังอัมเจเนี่ยเฮทว่ามาเปียดูตับในสินทารีอดูบุมาคดอดูนะพัดพัดไตถุยบอกน่าสวัสดีน่าสุบังกัลยามเด็กลีไอ้เคยสุนงบดีสวยแต่ในนุ่งไงเด็กแค่นี้บอกอดู
ꯏꯁꯨꯕꯨ ꯆꯥꯛꯀ ꯆꯥꯔꯕ꯭ꯔꯣ ꯊꯕꯛ ꯑꯋꯥꯕ ꯈꯨꯗꯤꯡ ꯃꯕꯣꯛꯀꯤ ꯃꯐꯝꯗ ꯂꯣꯠꯁꯤꯟꯗꯨꯅ ꯑꯕꯣꯛ ꯆꯥꯕ ꯂꯣꯏꯕꯒ ꯑꯩꯁꯨ ꯆꯥꯔꯗꯕꯅꯤ ꯍꯥ ꯆꯥꯊꯣꯛꯂꯨꯔꯣ ꯃꯇꯝ ꯑꯁꯦ ꯊꯦꯡꯂꯤ ꯑꯕꯣꯛꯁꯨꯅꯦ ꯑꯣꯛꯂꯦ ꯊꯕꯥ ꯃꯕꯣꯛꯅ ꯍꯤꯞꯅꯕ ꯐꯃꯨꯡ ꯑꯗꯨ ꯐꯖꯅ ꯁꯦꯝꯖꯤꯟꯕꯤꯔꯕ ꯃꯇꯨꯡ ꯍꯤꯞꯍꯜꯂꯝꯗꯨꯅ ꯃꯥꯁꯨ ꯆꯥꯛꯈꯨꯝꯂꯣꯝꯗ ꯑꯃꯨꯛ ꯆꯪꯂꯛꯏ ꯊꯕꯥ ꯃꯈꯨꯠꯅ ꯄꯥꯏꯔꯤꯕ ꯆꯥꯛ ꯄꯨꯈꯝ ꯑꯗꯨꯗ ꯃꯄꯤ ꯑꯗꯨ ꯁꯤꯟꯊꯕ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯃꯕꯣꯛꯅ ꯆꯥꯈꯤꯕꯒꯤ ꯆꯥꯛ ꯈꯖꯤꯛ ꯂꯦꯝꯂꯤꯕ ꯑꯗꯨꯕꯨ ꯃꯄꯤ ꯑꯗꯨ ꯁꯤꯟꯊꯗꯨꯅ ꯆꯥꯁꯤꯜꯂꯝꯃꯤ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ ꯊꯕꯥ ꯂꯧ ꯑꯗꯨ ꯀꯟꯅ ꯄꯦꯡꯂꯤ ꯁꯥꯔꯤꯕ ꯅꯨꯡꯁꯥꯗꯨꯒꯤ ꯆꯩꯅꯥꯕꯨꯗꯤ ꯍꯣꯔꯦꯟ ꯃꯕꯣꯛ ꯑꯗꯨ ꯆꯔꯥ ꯍꯦꯟꯒꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯩꯅꯥꯁꯤꯅ ꯍꯦꯟꯅ ꯀꯟꯈ꯭ꯔꯦ ꯇꯣꯃꯥꯜꯅ ꯍꯣꯏ ꯊꯕꯥ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯤ ꯅꯪꯕꯨ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯎꯅꯦ ꯊꯕꯥꯅ ꯈꯨꯔꯥ ꯈꯔ ꯊꯨꯅ ꯂꯣꯏꯁꯤꯜꯂꯒ ꯈꯔ ꯉꯟꯅ ꯀꯥꯈꯤꯒꯦ ꯇꯧꯕꯅꯤ ꯑꯕꯣꯛꯁꯨ ꯃꯁꯥ ꯉꯝꯍꯧꯗꯤꯌꯦ ꯏꯆꯦ ꯀꯔꯤ ꯑꯣꯏꯅ ꯉꯝꯗ꯭ꯔꯤꯕꯅꯣꯅꯦ ꯈꯨꯔꯥ ꯑꯍꯜ ꯂꯩꯅꯥ ꯍꯥꯏꯕꯗꯨꯅꯤꯗ ꯅꯪ ꯈꯨꯔꯥꯁꯨꯅꯦ ꯅꯣꯡꯃꯇ ꯂꯥꯛꯀꯦ ꯈꯟꯕꯅꯤ ꯍꯦꯛꯇ ꯉꯝꯗꯦ ꯈꯨꯔꯥ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯈꯨꯔꯥꯅ ꯁꯪꯂꯕ ꯃꯇꯝꯗ ꯍꯦꯛꯇ ꯂꯥꯛꯄꯤꯌꯣ ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯍꯧꯈꯣꯀꯣ ꯅꯪ ꯈꯨꯔꯥꯅꯦ ꯏꯅꯦ ꯁꯅꯥꯇꯣꯝꯕꯤ ꯍꯣꯏꯗꯒꯤ ꯍꯤꯗꯥꯛ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ ꯍꯣꯏ ꯈꯨꯔꯥ ꯊꯕꯥ ꯂꯧ ꯑꯗꯨ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯄꯦꯡꯕ ꯍꯧꯔꯛꯏ ꯆꯥꯛ ꯑꯗꯨꯁꯨ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯆꯥꯗꯕꯒ ꯀꯩꯒ ꯂꯥꯝꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯁꯨꯝꯅ ꯃꯥꯅ ꯂꯩꯔꯤꯉꯩ ꯀꯦꯇꯨꯀꯤꯅ ꯍꯩꯃꯥ ꯅꯪꯕꯨ ꯋꯥꯗꯕ꯭ꯔꯅꯦ ꯉꯥꯏꯍꯥꯛ ꯄꯣꯊꯥꯕ ꯌꯥꯗ꯭ꯔꯣ ꯏꯅꯦ ꯀꯩꯁꯨ ꯋꯥꯕ ꯅꯠꯇꯦꯗ ꯁꯦ ꯏꯅꯦꯅꯅꯦ ꯅꯪꯒꯤ ꯆꯥꯅꯕ ꯈꯔ ꯄꯨꯔꯛꯄꯅꯤ ꯊꯕꯥ ꯀꯦꯇꯨꯀꯤꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯈꯖꯤꯛ ꯆꯪꯁꯤꯟꯗꯨꯅ ꯏꯅꯦ ꯑꯩ ꯋꯥ ꯑꯃꯈꯛꯇ ꯍꯥꯏꯒꯦꯅ ꯀꯩꯗꯧꯔꯕꯅꯣ ꯅꯪꯕꯣ ꯏꯅꯦ ꯂꯧꯒꯤ ꯁꯦꯜ ꯑꯁꯦ ꯆꯦꯡꯒ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯔꯒ ꯑꯣꯏꯅ ꯄꯤꯕꯤꯌꯨ ꯍꯧꯖꯤꯛ ꯑꯌꯨꯛꯀꯤ ꯆꯔꯥꯁꯨ ꯂꯩꯍꯧꯗꯦ ꯂꯧꯁꯤꯕꯨꯗꯤ ꯄꯦꯡꯕ ꯂꯣꯏꯔꯦ ꯑꯩꯁꯨ ꯀꯥꯔꯛꯂꯒꯦ ꯇꯧꯔꯝꯃꯤꯅꯤ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯂꯥꯛꯑꯣ ꯏꯅꯦꯒ ꯄꯨꯟꯅ ꯀꯥꯔꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯆꯦꯡ ꯑꯗꯣ ꯏꯅꯦ ꯄꯤꯔꯒꯦ ꯏꯟꯁꯥꯡ ꯑꯗꯨꯅꯅꯦ ꯏꯅꯦꯒꯤ ꯍꯤꯡꯒꯣꯜꯗꯒꯤ ꯍꯦꯛꯇ ꯍꯦꯛꯂꯨꯔꯁꯤ ꯑꯁꯨꯝꯅ ꯀꯦꯇꯨꯀꯤꯒ ꯊꯕꯥꯒꯗꯨ ꯀꯦꯇꯨꯀꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯀꯦꯇꯨꯀꯤꯅ ꯆꯦꯡ ꯑꯃꯗꯤ ꯏꯟꯁꯥꯡ ꯈꯔ ꯑꯃꯁꯨ ꯄꯤꯕꯤꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯊꯕꯥꯗꯨ ꯃꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯕꯣꯛꯀꯤ ꯀꯥ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯕꯣꯛ ꯅꯁꯨ ꯍꯜꯂꯛꯑꯦ ꯑꯩ ꯆꯥꯛ ꯊꯣꯡꯂꯛꯂꯒꯦ ꯏꯁꯨ ꯍꯜꯂꯛꯂꯦꯗꯅ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯈꯣ ꯋꯥꯕꯅ ꯂꯣꯏꯔꯅꯤꯅꯦ ꯅꯪꯕꯣ ꯑꯕꯣꯛ ꯀꯩꯁꯨ ꯋꯥꯗꯤꯌꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯛ ꯊꯣꯡꯂꯨꯈꯤꯒꯦꯀꯣ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯦꯝꯕꯤ ꯑꯗꯨ ꯃꯇꯥ ꯊꯕꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯦꯝꯕꯤꯅ ꯏꯇꯥ ꯐꯤꯕꯨ ꯀꯌꯥꯝ ꯁꯥꯔꯒꯦ ꯊꯕꯥ ꯃꯉꯛ ꯑꯗꯨ ꯈꯖꯤꯛ ꯑꯣꯟꯊꯣꯛꯇꯨꯅ ꯍꯩꯃꯥ ꯏꯇꯥ ꯑꯩꯗꯤ ꯏꯇꯥ ꯂꯥꯛꯄꯒ ꯑꯃꯠꯇ ꯈꯪꯍꯧꯗ꯭ꯔꯦ ꯅꯪꯅ ꯊꯕꯛ ꯆꯤꯟꯖꯕ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤꯝꯇ ꯍꯥꯏꯗ꯭ꯔꯕꯅꯤ ꯀꯩ ꯂꯩꯒꯦ ꯏꯇꯥ ꯊꯥꯖꯗꯅ ꯂꯥꯛꯄꯕꯣ ꯄꯥꯎ ꯑꯃ ꯇꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯀꯩ ꯄꯥꯎꯅꯣ ꯍꯥꯏꯁꯤꯕꯣ ꯏꯕꯨꯡ ꯊꯥꯅꯤꯜꯅ ꯏꯇꯥꯕꯨ ꯑꯃꯨꯛꯇ ꯍꯥꯏꯕꯤꯌꯣ ꯍꯥꯏꯔꯤꯌꯦ ꯃꯗꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥꯅꯤꯗ ꯏꯇꯥ ꯑꯩꯒ ꯂꯝꯕꯥ ꯆꯥꯗꯦꯗ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯌꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ ꯌꯥꯔꯦ ꯍꯥꯏꯅ ꯄꯥꯎꯈꯨꯝ ꯄꯤꯈ꯭ꯔꯗꯕꯅꯤ ꯊꯕꯥꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯂꯦꯝꯕꯤꯅ ꯇꯛꯃꯟꯕꯗꯒꯤ ꯊꯕꯥꯁꯨ ꯎꯄꯥꯏ ꯂꯩꯇ ꯌꯥꯈꯤꯔꯝꯃꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯕꯥꯅꯁꯨ ꯊꯥꯅꯤꯜꯕꯨꯗꯤ ꯑꯗꯨꯃꯛ ꯈꯟꯖꯔꯤꯕꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯔꯒ ꯊꯕꯥꯒ ꯊꯥꯅꯤꯜꯒꯗꯨ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯗꯨꯕꯨ ꯊꯥꯅꯤꯜꯒ ꯊꯕꯥꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯑꯁꯤ ꯇꯃꯨ ꯃꯥꯅ ꯈꯪꯂꯛꯄꯗꯒꯤ ꯊꯥꯅꯤꯜꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯕꯦꯅꯨꯗ ꯑꯔꯥꯟꯕ ꯄꯥꯎ ꯃꯌꯥꯝ ꯑꯃ ꯇꯝꯁꯤꯟꯕꯗꯒꯤ ꯕꯦꯅꯨꯅ ꯊꯕꯥꯕꯨ ꯄꯥꯝꯗꯕ ꯑꯁꯨꯝ ꯍꯧꯔꯛꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯕꯦꯅꯨꯅ ꯃꯈꯣꯏ ꯄꯥꯕꯨꯡ ꯅꯆꯥꯅꯨꯄꯥꯒꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯈꯤꯇꯪꯗꯤ ꯉꯥꯡꯕꯤꯕ ꯌꯥꯕꯅꯤ ꯂꯨꯈꯣꯏꯅ ꯍꯩ ꯃꯃꯥ ꯀꯔꯤꯅꯣ ꯑꯩꯅ ꯅꯆꯥꯅꯨꯄꯥꯁꯤꯗ ꯉꯥꯡꯒꯗꯧꯔꯤꯕ ꯑꯁꯤꯕꯣ ꯅꯨꯄꯤ ꯑꯗꯣ ꯑꯩꯅ ꯄꯥꯝꯗꯦ ꯃꯥꯅ ꯏꯃꯨꯡ ꯑꯁꯤꯒꯤ ꯃꯧꯑꯣꯏꯕꯗ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯈꯣꯏ ꯄꯥꯕꯨꯡꯒꯤ ꯏज्ꯖꯠꯇꯤ ꯂꯩꯈꯥ ꯇꯥꯒꯗꯧꯔꯤꯕꯅꯤ ꯂꯨꯈꯣꯏ ꯅꯣꯛꯂꯒ ꯀꯔꯤꯗꯅꯣ ꯑꯩꯈꯣꯏꯅ ꯂꯩꯈꯥ ꯇꯥꯒꯗꯧꯔꯤꯕꯁꯦ ꯃꯃꯥꯗꯨꯒꯤ ꯂꯤꯆꯠ ꯁꯥꯖꯠꯇꯣ ꯃꯈꯣꯏ ꯄꯥꯕꯨꯡꯁꯨ ꯀꯔꯤꯃꯠꯇ ꯈꯪꯗꯕ꯭ꯔꯣ ꯑꯗꯨꯗꯁꯨ ꯅꯠꯇꯦ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯇꯣꯝꯆꯥ ꯑꯗꯨꯅꯅꯦ ꯑꯩꯉꯣꯟꯗ ꯂꯣꯏꯅ ꯍꯥꯏꯔꯛꯂꯕꯅꯤ ꯍꯩ ꯃꯃꯥ ꯃꯗꯨ ꯅꯆꯥꯅꯨꯄꯥꯒꯤ ꯑꯄꯥꯝꯕꯅꯤ ꯅꯆꯥꯅꯨꯄꯥꯒ ꯋꯥꯔꯤ ꯁꯥꯅꯧ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯋꯥꯗꯣ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯨꯈꯣꯏ ꯑꯗꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯕꯦꯅꯨ ꯇꯥꯏꯅꯐꯝ ꯈꯪꯗ ꯃꯊꯃꯣꯏꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯊꯥꯅꯤꯜꯁꯨ ꯈꯪꯂꯤꯕꯅꯤ ꯃꯃꯥꯅ ꯊꯕꯥꯕꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯗꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏꯅ ꯀꯟꯕꯅ ꯃꯃꯥꯒꯤ ꯋꯥꯗꯨꯕꯨ ꯃꯥ ꯊꯑꯣꯏꯅ ꯇꯥꯔꯨꯕ ꯂꯩꯔꯝꯗꯦ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ
ꯇꯥꯃꯨꯅ ꯍꯩꯃ ꯏꯆꯦ ꯀꯗꯥꯏꯗ ꯆꯠꯄꯤꯔꯨꯕꯅꯣ ꯕꯦꯅꯨ ꯇꯥꯃꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩꯃ ꯇꯥꯃꯨ ꯏꯆꯦꯁꯦ ꯀꯩꯊꯦꯜ ꯆꯠꯂꯨꯕꯅꯦ ꯇꯥꯃꯨ ꯃꯈꯣꯜ ꯑꯗꯨ ꯈꯔ ꯇꯞꯂꯞ ꯇꯧꯅ ꯏꯆꯦꯕꯨ ꯏꯆꯥꯅꯨꯄꯥꯗꯣ ꯀꯔꯤꯃꯇ ꯍꯥꯏꯗ꯭ꯔꯕꯔꯣ ꯌꯥꯝꯅ ꯇꯣꯏꯅ ꯂꯥꯛꯄ ꯑꯣꯏꯗ ꯇꯥꯃꯨ ꯏꯕꯦꯝꯃ ꯅꯆꯦꯁꯨ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥ ꯑꯩꯅ ꯉꯥꯡꯂꯤꯕꯁꯤ ꯅꯣꯡꯃꯇꯁꯨ ꯇꯥꯗꯦ ꯑꯣ ꯏꯆꯦ ꯑꯩꯈꯣꯏꯒꯤꯗꯨꯅ ꯐꯥꯕ ꯑꯣꯏꯔꯤꯅꯤ ꯃꯃꯥꯗꯣ ꯂꯩꯔꯥꯡ ꯂꯣꯟꯅ ꯆꯤꯟ ꯍꯩꯔꯥꯡ ꯂꯣꯟꯅ ꯆꯥꯕꯤꯅꯤ ꯑꯗꯨꯅꯕꯨ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯤꯕ ꯑꯗꯨꯅꯤ ꯑꯗꯨꯅꯤꯅꯦ ꯇꯥꯃꯨ ꯅꯆꯦ ꯑꯩꯅ ꯄꯥꯈꯠꯂꯤꯕ ꯑꯁꯤꯁꯨ ꯃꯃꯥꯗꯨꯒꯤ ꯃꯇꯧ ꯂꯧ ꯍꯌꯦꯡ ꯏꯃꯨꯡ ꯑꯁꯤ ꯂꯩꯈꯥ ꯇꯥꯒꯗꯔꯥ ꯍꯥꯏꯗꯨꯅ ꯇꯥꯃꯨ ꯃꯊꯃꯣꯏꯅꯨꯡꯗ ꯀꯅꯥ ꯈꯪꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯏꯆꯦ ꯍꯥꯏꯍꯧꯔꯤꯕ ꯑꯁꯤꯅꯤ ꯌꯥꯝꯅ ꯊꯨꯅ ꯂꯥꯞꯊꯣꯛꯅꯅꯕ ꯍꯣꯠꯅꯕꯤꯌꯨ ꯍꯌꯦꯡ ꯏꯆꯦ ꯍꯣꯏꯅ ꯋꯥꯕꯗꯣ ꯅꯅꯥꯎꯗꯤ ꯌꯦꯡꯕ ꯉꯝꯖꯔꯣꯏꯀꯣ ꯏꯆꯦ ꯀꯅꯥꯅ ꯈꯪꯅꯤ ꯄꯣꯠꯁꯦꯝ ꯀꯥꯏꯗꯨ ꯇꯧꯔꯒ ꯅꯆꯥꯅꯨꯄꯥꯗꯣ ꯐꯥꯕꯁꯨ ꯑꯣꯏꯔꯝꯒꯅꯤ ꯃꯍꯥ ꯇꯧ ꯉꯝꯕꯤꯅꯤ ꯃꯗꯨꯒꯤ ꯑꯉꯥꯡ ꯑꯗꯣ ꯍꯦꯔꯥ ꯃꯥꯒꯨꯝꯕ ꯑꯃꯅ ꯕꯦꯅꯨ ꯑꯩꯕꯨ ꯁꯤꯡꯅꯕ ꯃꯇꯤꯛ ꯅꯠꯇꯦ ꯃꯇꯧꯅ ꯇꯃꯣꯟ ꯀꯌꯥꯗꯤ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯁꯨ ꯑꯗꯨꯒꯗꯤ ꯄꯨꯔꯥ ꯅꯨꯄꯥ ꯆꯥꯕꯤ ꯑꯣꯏꯔꯝꯃꯤꯗꯅ ꯇꯥꯃꯣ ꯏꯆꯦ ꯆꯠꯂꯒꯦ ꯅꯪꯅꯅꯦ ꯀꯔꯤꯅꯣ ꯐꯅꯕ ꯈꯔ ꯁꯤꯜꯂꯛꯎꯀꯣ ꯕꯦꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ ꯇꯥꯃꯨ ꯊꯃꯣꯏꯗ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯆꯤꯟꯗ ꯑꯁꯨꯝꯅꯁꯨ ꯁꯣꯜꯂꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯀꯥꯞꯄ ꯇꯦꯟ ꯀꯔꯤꯒꯤ ꯄꯥꯜꯂꯣꯏ ꯈꯪꯂꯣꯏꯗ꯭ꯔꯗꯣ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯌꯥꯗ꯭ꯔꯕꯗꯤ ꯅꯄꯨꯟꯁꯤꯗꯣ ꯃꯥꯡꯕ ꯇꯥꯔꯦꯗꯅ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯃꯥꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯠꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯏꯕꯦꯝꯍꯜ ꯑꯍꯜ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯒ ꯀꯩꯒ ꯃꯁꯥꯗꯨ ꯅꯥꯔꯨꯕꯗꯒꯤ ꯏꯀꯟ ꯀꯟꯈꯠꯄ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ ꯍꯥꯟꯅꯗꯒꯤ ꯃꯁꯥꯗꯨ ꯍꯦꯟꯅꯁꯨ ꯁꯣꯜꯂꯝꯃꯤ ꯊꯕꯥꯁꯨ ꯃꯕꯣꯛꯀꯤ ꯃꯇꯧ ꯑꯗꯨꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯕꯣꯛꯅ ꯑꯁꯨꯝꯅ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯂꯩꯕꯗꯨꯗ ꯊꯕꯛ ꯑꯃꯠꯇ ꯁꯤꯟ ꯄꯥꯡꯕ ꯉꯝꯂꯝꯗꯦ ꯁꯨꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯡꯃꯒꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯏꯃꯨꯡ ꯑꯁꯤꯁꯨ ꯐꯤꯕꯝ ꯁꯣꯛꯆꯤꯜꯂꯛꯂꯝꯃꯤ ꯊꯕꯥ ꯆꯥꯛ ꯑꯗꯨ ꯊꯣꯡꯒꯦ ꯍꯥꯏꯗꯨꯅ ꯃꯈꯨꯠꯇ ꯀꯣꯝꯄꯥꯛ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯆꯦꯡꯐꯨꯗꯨ ꯃꯈꯨꯝ ꯍꯥꯡꯗꯣꯔꯛꯏ ꯑꯁꯨꯝꯅ ꯃꯥꯅ ꯍꯥꯡꯗꯣꯛꯂꯛꯄꯗꯒꯤ ꯆꯦꯡꯐꯨꯗꯨꯗ ꯆꯦꯡꯗꯤ ꯃꯔꯨ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯝꯗ꯭ꯔꯦ ꯊꯕꯥꯅ ꯑꯩꯗꯤ ꯆꯦꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯣ ꯀꯥꯎꯔꯨꯔꯦꯗꯅ ꯀꯃꯥꯏꯅ ꯇꯧꯅꯤ ꯁꯤꯗꯤ ꯑꯕꯣꯛꯁꯨ ꯆꯥꯛ ꯄꯤꯖꯕ ꯃꯇꯝꯗꯤ ꯑꯣꯏꯔꯕꯅꯤ ꯑꯁ ꯑꯩꯁꯤꯕꯨ ꯏꯗꯣꯝꯆꯥ ꯍꯣꯏꯗ ꯆꯠꯇꯨꯅ ꯆꯦꯡ ꯈꯤꯇ ꯍꯪꯂꯨꯁꯤꯔꯅꯦ ꯅꯍꯥꯟꯒꯤ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛ ꯐꯨꯔꯛꯂꯕꯗꯤ ꯀꯝꯗꯧꯅꯤ ꯍꯣꯏꯗ ꯑꯃꯨꯛꯇꯒ ꯍꯪꯂꯨꯈꯤꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯊꯕ ꯐꯝꯂꯝꯕ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯃꯗꯣꯝꯆꯥ ꯍꯣꯏ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯕꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯗꯣꯝꯆꯥꯕꯨ ꯇꯥꯅꯕ ꯀꯧꯔꯛꯂꯝꯃꯤ ꯏꯗꯣꯝꯆꯥ ꯇꯥꯕ꯭ꯔꯣ ꯇꯥꯃꯣ ꯊꯕꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯎꯔꯞ ꯇꯧꯅ ꯍꯥꯏ ꯀꯩꯗꯧꯔꯦ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯧꯔꯛꯂꯤꯕ ꯑꯁꯤꯕꯣ ꯏꯗꯣꯝꯆꯥ ꯆꯦꯡ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ ꯉꯁꯤꯒꯤ ꯈꯨꯂꯪ ꯄꯩꯁꯥꯁꯨ ꯄꯤꯔꯛꯇ꯭ꯔꯦ ꯆꯦꯡ ꯈꯤꯇ ꯄꯤꯌꯣ ꯑꯃꯨꯛ ꯍꯧꯔꯛꯂꯕ꯭ꯔꯥ ꯍꯥ ꯅꯣꯏꯒꯤ ꯃꯊꯤ ꯃꯀꯨ ꯃꯌꯥꯝꯗꯣ ꯍꯥ ꯏꯗꯣꯝꯆꯥ ꯍꯌꯦꯡ ꯈꯨꯂꯪ ꯄꯩꯁꯥ ꯄꯤꯔꯛꯄꯒ ꯅꯆꯥꯃꯨꯛ ꯁꯤꯡꯖꯔꯒꯦ ꯑꯕꯣꯛꯇꯣ ꯃꯁꯥꯁꯨ ꯉꯝꯍꯧꯗꯤꯌꯦ ꯃꯁꯥꯗꯣ ꯉꯝꯗ꯭ꯔꯕꯗꯤ ꯆꯔꯥꯗꯣ ꯍꯦꯜꯂꯣ ꯍꯥꯏꯌꯨꯗꯅ ꯑꯣ ꯉꯝꯖꯗ꯭ꯔꯦ ꯅꯈꯨꯔꯥꯅꯤꯅ ꯇꯧꯔꯤꯕ ꯑꯁꯤꯁꯨꯅꯦ ꯌꯨꯝꯗ ꯊꯣꯏꯅ ꯍꯜꯂꯛꯄ ꯅꯠꯇꯦ ꯏꯁꯥ ꯐꯥꯎꯕ ꯆꯥꯅꯤꯡꯉꯥꯏ ꯆꯦꯡ ꯂꯩꯇ꯭ꯔꯕ ꯀꯥꯟꯁꯤꯗ ꯅꯣꯏꯕꯨꯁꯨ ꯑꯃꯨꯛ ꯊꯥꯈꯣ ꯍꯥꯏꯔꯤꯕ꯭ꯔꯣ ꯍꯥ ꯊꯕꯥ ꯃꯗꯣꯝꯆꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯊꯤꯡꯕ ꯉꯝꯗ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯃꯄꯤꯗꯨ ꯁꯤꯟꯊꯔꯛꯏ ꯊꯕꯥ ꯃꯈꯨꯔꯥꯅ ꯃꯌꯨꯝꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗꯗꯤ ꯊꯕꯥ ꯑꯃꯗꯤ ꯃꯕꯣꯛꯀꯤ ꯑꯋꯥꯠꯄ ꯄꯨꯝꯕ ꯃꯦꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯈꯨꯔꯥꯁꯨ ꯃꯌꯨꯝꯗ ꯂꯩꯇ꯭ꯔꯕꯅꯤꯅ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯟ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯊꯥꯡꯅꯤꯡꯗ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯊꯥꯡꯗꯣꯔꯛꯏ ꯊꯕꯥ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯑꯃꯒꯨꯝ ꯂꯥꯇꯦꯟ ꯊꯥꯡ ꯃꯩꯗꯨ ꯄꯥꯏꯗꯨꯅ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯌꯨꯝ ꯑꯗꯨꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯀꯞꯇꯨꯅ ꯑꯕꯣꯛ ꯅꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯑꯕꯣꯛꯀꯤꯅꯦ ꯍꯥꯏꯗꯨꯅ ꯂꯥꯏꯕꯛ ꯊꯤꯕꯤꯅꯁꯨꯅ ꯆꯥꯛ ꯆꯈꯣꯝ ꯑꯃ ꯄꯤꯖꯕ ꯐꯥꯎꯕ ꯉꯝꯗ꯭ꯔꯦ ꯑꯕꯣꯛ ꯅꯁꯨꯕꯨ ꯋꯥꯔꯧꯒꯅꯨꯀꯣ ꯀꯞꯂꯤ ꯎꯄꯥꯏ ꯂꯩꯇ ꯀꯞꯂꯤ ꯂꯥꯏꯔꯕꯤ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕꯅ ꯁꯣꯜꯂꯕꯤ ꯃꯕꯣꯛ ꯑꯁꯤ ꯐꯥꯎꯕ ꯃꯕꯨꯛ ꯊꯟꯅ ꯄꯤꯖꯕ ꯉꯝꯗ꯭ꯔꯦ ꯈꯜꯂꯨꯕꯗ ꯄꯥꯡꯗꯕꯤ ꯑꯃꯒꯨꯝꯅ ꯀꯞꯂꯤ ꯉꯥꯏꯍꯥꯛ ꯀꯞꯂꯕ ꯃꯇꯨꯡ ꯊꯕꯥ ꯃꯥꯏꯊꯣꯡ ꯑꯗꯨ ꯈꯖꯤꯛ ꯃꯣꯅꯣꯛꯇꯨꯅ ꯃꯇꯥꯂꯦꯝꯕꯤꯕꯨ ꯅꯤꯡꯁꯤꯡꯂꯛꯏ ꯑꯁꯨꯝꯅ ꯋꯥꯔꯕ ꯃꯇꯝ ꯑꯁꯤꯗꯗꯤ ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯃꯇꯥꯂꯦꯝꯕꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯊꯕꯥ ꯀꯞꯂꯝꯕꯗꯨ ꯇꯣꯛꯂꯗꯨꯅ ꯃꯈꯨꯠꯇ ꯂꯥꯇꯦꯟ ꯊꯥꯡꯃꯩ ꯑꯗꯨ ꯈꯨꯄꯥꯏ ꯆꯦꯅ ꯄꯥꯏꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯕꯁꯨ ꯑꯀꯤꯕ ꯌꯥꯎꯗ ꯃꯇꯥꯂꯦꯝꯕꯤ ꯍꯣꯏ ꯇꯝꯅ ꯂꯥꯛꯏ ꯂꯦꯝꯕꯤ ꯍꯣꯏꯒꯤ ꯃꯌꯨꯝꯁꯤ ꯊꯕꯥ ꯍꯣꯏꯒꯤ ꯃꯌꯨꯝꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯞꯅꯕꯗꯤ ꯅꯠꯇꯦ
ꯊꯣꯡꯒꯥꯜ ꯃꯔꯤꯃꯨꯛ ꯆꯠꯂꯒ ꯂꯩꯔꯕꯅꯤ꯫ ꯊꯕꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯇꯥꯂꯦꯝꯕꯤꯕꯨ ꯀꯧꯔꯛꯏ꯫ ꯏꯇꯥ! ꯏꯇꯥꯂꯦꯝꯕꯤ! ꯏꯇꯥ! ꯇꯥꯕ꯭ꯔꯣ? ꯂꯦꯝꯕꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ ꯆꯥꯛ ꯑꯗꯨ ꯆꯥꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯃꯄꯥꯜꯔꯣꯝꯗꯒꯤ ꯃꯇꯥ ꯊꯕꯥꯒꯤ ꯈꯣꯟꯖꯦꯜꯅ ꯀꯧꯔꯛꯄꯗꯨꯗ ꯆꯥꯛ ꯆꯥꯔꯝꯕꯗꯨ ꯇꯣꯛꯂꯗꯨꯅ ꯃꯄꯥꯜ ꯑꯗꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯍꯩꯃꯥ! ꯏꯇꯥ ꯊꯕꯥ! ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯀꯔꯤ ꯂꯩꯔꯕꯒꯦ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯃꯥꯏ ꯅꯃꯤꯠꯀꯗꯨ ꯏꯄꯣꯝ ꯄꯣꯝꯃꯤ꯫ ꯀꯩꯗꯧꯔꯕꯒꯦ ꯏꯇꯥ? ꯊꯕꯥ ꯑꯃꯨꯛꯁꯨ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯃꯇꯥꯗ ꯋꯥꯁꯤ ꯀꯔꯝꯅ ꯍꯥꯏꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯥꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯉꯩ ꯂꯦꯝꯕꯤ ꯑꯃꯨꯛꯁꯨ ꯃꯇꯥꯗ ꯍꯪꯂꯛꯂꯝꯃꯤ꯫ ꯏꯇꯥ! ꯀꯩꯗꯧꯔꯕꯒꯦ ꯅꯪꯕꯣ? ꯍꯥꯏꯌꯨꯁꯦ꯫ ꯊꯕꯥ ꯏꯀꯥꯏꯕꯗꯨ ꯐꯥꯖꯤꯟꯗꯨꯅ ꯇꯞꯅ ꯃꯇꯥꯂꯦꯝꯕꯤꯗ ꯍꯥꯏꯔꯛꯏ꯫ ꯏꯇꯥ, ꯉꯁꯥꯏꯗꯣ ꯏꯅꯦ ꯄꯤꯁꯛ ꯍꯣꯏꯒꯤ ꯂꯧ ꯈꯨꯂꯪ ꯆꯠꯂꯨꯕꯅꯤ꯫ ꯑꯗꯣ ꯁꯒꯣꯜꯁꯦꯟꯅꯤ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯦ꯫ ꯑꯕꯣꯛꯁꯨ ꯃꯁꯥꯗꯣ ꯏꯀꯟ ꯀꯟꯈꯠꯄ ꯑꯣꯏꯗꯦ꯫ ꯊꯕꯥ ꯑꯃꯨꯛꯁꯨ ꯋꯥ ꯃꯈꯥꯗꯨ ꯇꯥꯕ ꯉꯝꯖꯗꯦ꯫ ꯂꯦꯝꯕꯤ ꯃꯇꯥꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯏꯇꯥ, ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯦꯝꯕꯤ ꯑꯗꯨ ꯏꯃꯨꯡꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯊꯕꯥ ꯇꯧꯐꯝ ꯈꯪꯗ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯦꯝꯕꯤ ꯃꯈꯨꯠꯇ ꯈꯥꯎ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯑꯃꯨꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯇꯥ, ꯁꯦ ꯂꯧꯁꯤꯜꯂꯣ, ꯆꯦꯡꯅꯤ, ꯍꯦꯟꯁꯥꯡ ꯈꯔꯁꯨ ꯌꯥꯎꯕꯅꯤ꯫ ꯊꯕꯥ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯏ꯫ ꯑꯗꯨꯒ ꯂꯦꯝꯕꯤꯅ ꯄꯤꯔꯛꯂꯤꯕ ꯈꯥꯎ ꯃꯆꯥꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯂꯧꯁꯤꯜꯂꯝꯃꯤ꯫ ꯏꯇꯥ, ꯅꯪꯒꯤ ꯃꯇꯦꯡꯁꯦ ꯀꯔꯤꯅ ꯂꯃꯟ ꯆꯤꯡꯒꯅꯤ? ꯃꯄꯣꯛ ꯑꯁꯤꯃꯒꯤꯗꯤ ꯅꯇꯥꯅ ꯁꯤꯡꯕ ꯉꯝꯂꯔꯣꯏꯌꯦ꯫ ꯏꯇꯥ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯋꯥꯈꯜ ꯁꯣꯟꯊꯔꯤꯕꯅꯣ? ꯑꯗꯨꯒꯤ ꯁꯔꯨꯛ ꯆꯥꯛ ꯑꯁꯤ ꯊꯣꯡꯗꯨꯅ ꯑꯕꯣꯛꯀ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯨꯔꯣ꯫ ꯍꯣꯏ ꯏꯇꯥ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ꯫ ꯊꯕꯥ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯨ ꯊꯥꯡꯕ ꯍꯧꯕꯒ ꯂꯦꯝꯕꯤꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯖꯃꯨꯅꯥꯅ ꯊꯕꯥꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯕꯥ ꯆꯠꯀꯦ ꯇꯧꯔꯝꯕꯗꯨ ꯑꯃꯨꯛ ꯂꯦꯞꯇꯨꯅ ꯃꯇꯨꯡ ꯑꯗꯨ ꯑꯣꯟꯊꯣꯔꯛꯏ꯫ ꯊꯕꯥ, ꯁꯦ ꯏꯅꯦꯗꯤ ꯏꯀꯥꯎꯍꯦ ꯀꯥꯎꯏ꯫ ꯉꯁꯤꯗꯣ ꯏꯅꯦꯅꯅꯦ ꯀꯩꯊꯦꯜꯗꯒꯤ ꯉꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯛꯄꯅꯤ꯫ ꯁꯦ ꯅꯪꯁꯨ ꯃꯍꯥꯎ ꯌꯦꯡꯂꯨꯁꯣ, ꯅꯇꯥꯅ ꯊꯣꯡꯕꯅꯤ꯫ ꯏꯅꯦ, ꯍꯥꯎꯗꯧ ꯃꯥꯜꯂꯤꯗ ꯏꯇꯥꯅ ꯊꯣꯡꯕꯁꯦ꯫ ꯍꯥꯎꯕꯅꯤ, ꯅꯕꯣꯛꯀ ꯄꯨꯟꯅ ꯆꯥꯃꯤꯟꯅꯧꯀꯣ꯫ ꯍꯣꯏꯅꯦ, ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯇꯥ, ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯖꯃꯨꯅꯥꯅ ꯅꯪꯕꯨ ꯅꯇꯣꯝꯇ ꯌꯥꯔꯗ꯭ꯔꯅꯦ? ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯏꯅꯦ ꯊꯤꯟꯕꯤꯒꯦ꯫ ꯏꯅꯦ, ꯈꯪꯃꯩ ꯑꯁꯤꯁꯨ ꯌꯥꯎꯔꯤ, ꯌꯥꯔꯅꯤꯌꯦ, ꯑꯩ ꯑꯗꯨꯝ ꯆꯠꯈ꯭ꯔꯒꯦ꯫ ꯊꯕꯥ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕ ꯃꯇꯨꯡ ꯆꯥꯛ ꯑꯗꯨ ꯄ꯭ꯔꯞ ꯊꯣꯡꯂꯗꯨꯅ ꯉꯁꯥꯏ ꯖꯃꯨꯅꯥꯅ ꯄꯤꯔꯛꯈꯤꯕ ꯍꯤꯟꯁꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯊꯕꯥ ꯃꯕꯣꯛꯀꯤ ꯀꯥ ꯑꯗꯨꯗ ꯃꯕꯣꯛꯄꯨ ꯆꯥꯛ ꯄꯤꯖꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯕꯥ ꯃꯕꯣꯛꯅ ꯍꯤꯞꯂꯤꯕ ꯐꯃꯨꯡ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔ ꯐꯝꯂꯝꯃꯤ꯫ ꯑꯃꯨꯛꯁꯨ ꯅꯥꯗꯨꯅ ꯂꯩꯔꯤꯕ ꯃꯕꯣꯛ ꯑꯗꯨꯕꯨ ꯈꯖꯤꯛ ꯁꯧꯒꯠꯇꯨꯅ ꯐꯝꯍꯜꯂꯤ꯫ ꯑꯕꯣꯛ, ꯆꯥꯛꯁꯤ ꯈꯔ ꯆꯥꯁꯤ꯫ ꯚꯦꯝꯃꯥ, ꯑꯕꯣꯛ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦꯗ꯫ ꯑꯕꯣꯛ, ꯈꯔ ꯆꯥꯁꯤꯟꯁꯤ, ꯉꯥ ꯊꯣꯡꯕꯅꯤ꯫ ꯏꯕꯦꯝꯍꯜ ꯈꯔ ꯉꯛꯂꯞ ꯇꯧꯅ ꯍꯥ, ꯅꯪꯗꯤ ꯀꯔꯥꯏꯗꯒꯤ ꯇꯔꯦꯠ ꯁꯦꯜꯅ ꯂꯩꯔꯨꯔꯤꯕ? ꯊꯕꯥ ꯃꯄꯤ ꯑꯗꯨ ꯇꯞꯅ ꯆꯤꯟꯊꯔꯛꯏ꯫ ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯑꯕꯣꯛꯅ ꯆꯥꯛ ꯆꯥꯗꯕ ꯑꯗꯨꯗ ꯅꯁꯨꯅ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯂꯩꯔꯨꯕꯅꯤ꯫ ꯑꯕꯣꯛ, ꯅꯁꯨꯒꯤ ꯇꯔꯦꯠ ꯁꯦꯟꯖꯥ ꯌꯥꯝꯅ ꯂꯩꯌꯦ꯫ ꯑꯕꯣꯛꯄꯨ ꯀꯔꯤ ꯆꯥꯅꯤꯡꯕꯒꯦ? ꯅꯁꯨ ꯂꯩꯔꯨꯒꯦ꯫ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ, ꯏꯁꯨꯒꯤ ꯑꯃꯛꯄ ꯌꯥꯎꯗ꯭ꯔꯕ ꯈꯨꯠ ꯑꯁꯤꯅ ꯏꯟꯕꯤꯕ ꯆꯥꯛ ꯑꯁꯤ ꯅꯠꯇꯅ ꯑꯕꯣꯛ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦꯅꯦꯍꯦ꯫ ꯊꯕꯥ ꯇꯥꯔꯛꯂꯤꯕ ꯃꯄꯤ ꯑꯗꯨ ꯑꯃꯨꯛ ꯃꯈꯨꯠ ꯑꯗꯨꯅ ꯐꯠ ꯇꯩꯊꯣꯛꯂꯝꯃꯤ꯫ ꯑꯕꯣꯛ ꯅꯥꯕ ꯌꯥꯗꯦ, ꯆꯥꯛ ꯑꯁꯤ ꯆꯥꯁꯤꯜꯂꯨ, ꯅꯁꯨꯒꯤꯗꯃꯛ ꯑꯕꯣꯛ ꯅꯪ ꯍꯤꯡꯈꯣꯀꯣ꯫ ꯊꯕꯥ ꯆꯥꯛ ꯑꯗꯨ ꯃꯕꯣꯛꯇꯨ ꯑꯃꯨꯛ ꯇꯞꯅ ꯏꯟꯕꯤꯔꯝꯃꯤ꯫ ꯏꯕꯦꯝꯍꯜ ꯃꯄꯤ ꯑꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯏ꯫ ꯊꯕꯥ ꯃꯕꯣꯛꯀꯤ ꯇꯥꯔꯛꯂꯤꯕ ꯃꯄꯤꯁꯤꯡ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯑꯃꯨꯛ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯏꯕꯦꯝꯍꯜ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯑꯕꯣꯛꯀꯤ ꯏꯕꯦꯝꯃ, ꯑꯕꯣꯛ ꯀꯨꯏꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ꯫ ꯑꯕꯣꯛꯅ ꯋꯥꯔꯤꯕꯁꯦ ꯏꯁꯨꯒꯤꯗꯃꯛꯇꯅꯤꯅꯦ꯫ ꯑꯕꯣꯛ, ꯑꯗꯨꯝꯅ ꯍꯥꯏꯗꯤꯌꯦ, ꯑꯕꯣꯛ ꯁꯤꯕ ꯌꯥꯔꯣꯏ꯫ ꯅꯁꯨ ꯂꯩꯔꯤꯕ ꯑꯁꯤꯗꯤ ꯅꯁꯨꯅ ꯑꯕꯣꯛꯄꯨ ꯁꯣꯏꯗꯅ ꯐꯍꯟꯒꯅꯤꯌꯦ꯫ ꯑꯁꯨꯝꯅ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯃ꯫ ꯑꯉꯟꯕ ꯑꯌꯨꯛꯅꯤ꯫ ꯊꯕꯥ ꯁꯨꯃꯥꯡ ꯑꯗꯨ ꯋꯥꯏ ꯇꯩꯗꯨꯅ ꯂꯩꯔꯤ꯫ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯀꯔꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯕꯦꯅꯨ ꯑꯗꯨ ꯊꯕꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯁꯥꯎꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯋꯥꯏ ꯇꯩꯔꯝꯕ ꯑꯗꯨꯗꯒꯤ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯕꯦꯅꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯦꯅꯨꯅ ꯏꯕꯦꯝꯃ ꯊꯕꯥ ꯍꯥꯏꯔꯤꯕꯁꯤꯕꯨ ꯏꯕꯦꯝꯃꯔꯣ? ꯃꯥꯅꯤ ꯏꯃꯥ꯫ ꯅꯪꯗꯤ ꯑꯩ ꯍꯥꯟꯅ ꯈꯪꯕ꯭ꯔꯥ? ꯑꯩꯁꯦ ꯊꯥꯅꯤꯜꯒꯤ ꯃꯃꯥꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯅꯆꯥ ꯍꯥꯟꯅ ꯏꯃꯥꯕꯨ ꯃꯁꯛ ꯈꯪꯖꯩ꯫ ꯏꯃꯥ,
ꯐꯤꯗꯥꯁꯝꯗ ꯀꯥꯈꯠꯄꯤꯔꯣ ꯏꯕꯦꯝꯃ ꯑꯩꯁꯦ ꯅꯣꯏꯒꯤ ꯀ꯭ꯋꯥꯛ ꯃꯀꯣꯜꯒꯨꯝꯂꯕ ꯌꯨꯝ ꯑꯁꯤꯗꯅꯦ ꯐꯝꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯏꯃꯥ ꯀꯔꯤ ꯂꯩꯔꯕꯒꯦ ꯅꯆꯥꯗ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯨ ꯍꯩ ꯋꯥ ꯉꯥꯡꯕꯗ ꯇꯞꯂꯤꯕ ꯑꯗꯨꯒꯨꯝꯅ ꯅꯔꯝꯆꯠ ꯑꯗꯨꯁꯨ ꯆꯨꯝꯕꯅꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯑꯩꯅꯗꯤ ꯏꯆꯥꯅ ꯄꯥꯝꯖꯕꯅꯤ ꯈꯟꯗꯨꯅ ꯉꯁꯤ ꯐꯥꯎꯕ ꯀꯔꯤꯁꯨ ꯍꯥꯏꯗꯕꯅꯤ ꯑꯗꯨꯕꯨ ꯅꯪꯗꯤꯅꯦ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤꯅꯦ ꯊꯕꯥ ꯃꯁꯥꯗꯨ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯃꯨꯛꯁꯨ ꯃꯕꯣꯛ ꯑꯆꯣꯟꯕꯤ ꯑꯗꯨꯅ ꯇꯥꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯄꯥꯈꯠꯆꯩ ꯏꯃꯥ ꯅꯆꯥꯅ ꯀꯔꯤ ꯁꯣꯏꯈ꯭ꯔꯕꯒꯦ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯕꯤꯌꯨ ꯉꯁꯤ ꯐꯥꯎꯕ ꯅꯆꯥꯅ ꯀꯅꯥꯗꯁꯨ ꯑꯀꯥꯏꯕ ꯂꯤꯆꯠ ꯆꯠꯈꯤꯕ ꯂꯩꯇ꯭ꯔꯤ ꯅꯪꯒꯤ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯌꯥꯝꯅ ꯊꯨꯅ ꯑꯩꯒꯤ ꯏꯆꯥꯒꯅꯦ ꯃꯔꯤ ꯂꯩꯅꯗꯅꯕ ꯍꯣꯠꯅꯧ ꯅꯃꯥꯒꯤ ꯂꯝꯆꯠꯇꯨ ꯂꯧꯗꯨꯅ ꯑꯄꯪꯕ ꯏꯆꯥꯕꯨ ꯐꯥꯒꯦ ꯈꯟꯒꯅꯨ ꯃꯗꯣ ꯕꯦꯅꯨ ꯑꯩꯅ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯅꯄꯨꯟꯁꯤ ꯑꯗꯨꯗꯁꯨ ꯉꯝꯂꯣꯏ ꯕꯦꯅꯨ ꯋꯥꯍꯩ ꯑꯗꯨ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ ꯇꯥꯃꯣ ꯕꯦꯅꯨꯅ ꯁꯥꯎꯅ ꯊꯣꯛꯈꯤꯕꯗꯨ ꯎꯕꯗ ꯃꯆꯤꯟ ꯑꯗꯨ ꯈꯖꯤꯛ ꯆꯤꯡꯗꯨꯅ ꯅꯣꯛꯂꯝꯃꯤ ꯊꯕꯥꯁꯨ ꯃꯥꯡꯉꯗꯨ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯒꯤ ꯃꯥꯒꯤ ꯅꯤꯡꯉꯣꯜ ꯀꯥꯗꯨ ꯇꯝꯅ ꯆꯦꯟꯁꯤꯟꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯥꯔꯤꯕ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯐꯝꯊꯔꯝꯃꯤ ꯀꯥꯏꯔꯤ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯤ ꯁꯝꯖꯤꯟꯕ ꯌꯥꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯃꯥꯒꯤ ꯊꯃꯣꯏꯗꯤ ꯑꯃꯨꯛꯁꯨ ꯆꯤꯡꯊꯔꯛꯏ ꯍꯥꯏꯅꯔꯨꯕ ꯇꯧꯗ ꯈꯥꯝꯂꯨꯕꯁꯨ ꯉꯝꯗ ꯄꯤꯔꯥꯡ ꯑꯗꯨ ꯊꯕꯥ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯇꯩꯊꯣꯛꯂꯨꯕꯁꯨ ꯇꯧꯗꯦ ꯑꯗꯨꯃꯛ ꯂꯦꯞꯄ ꯂꯩꯇ ꯆꯤꯟꯊꯍꯜꯂꯝꯃꯤ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯦ ꯂꯥꯏꯕꯛ ꯊꯤꯕꯤ ꯃꯥꯒꯤ ꯃꯄꯣꯛ ꯑꯁꯤꯗ ꯑꯁꯨꯛ ꯋꯥꯕ ꯃꯤꯀꯨꯞ ꯑꯃꯁꯨ ꯏꯁꯣꯔ ꯃꯥꯅ ꯃꯐꯝꯗ ꯇꯝꯕꯤꯔꯝꯒꯅꯤ ꯍꯥꯏꯕ ꯊꯕꯥ ꯃꯁꯥꯅ ꯃꯁꯥꯒꯤ ꯃꯄꯣꯛꯄꯨꯁꯨ ꯋꯥꯔꯧꯖꯗꯨꯅ ꯄꯦꯟꯅ ꯀꯞꯂꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯇꯥꯃꯣ ꯑꯗꯨ ꯊꯕꯥ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯍꯥꯏ ꯊꯕꯥ ꯇꯥꯕ꯭ꯔꯥ ꯅꯪ ꯃꯄꯥꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎ ꯊꯕꯥ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯀꯞꯂꯨꯕꯒꯤ ꯏꯄꯣꯝ ꯄꯣꯝꯃꯤ ꯆꯥꯛ ꯑꯗꯨꯁꯨ ꯃꯊꯣꯏ ꯅꯨꯡꯉꯥꯏꯇꯕꯒ ꯀꯩꯒ ꯑꯌꯨꯛ ꯑꯗꯨꯁꯨ ꯆꯥꯛ ꯆꯥꯔꯝꯗꯦ ꯏꯗꯣꯝꯆꯥ ꯀꯩ ꯍꯥꯏꯒꯦ ꯍꯥꯏ ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥ ꯅꯆꯤꯟ ꯑꯗꯨ ꯈꯨꯝ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯀꯩ ꯄꯥꯎ ꯑꯣꯏꯔꯕꯅꯣ ꯏꯗꯣꯝꯆꯥ ꯅꯪꯒ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯊꯥꯅꯤꯜꯒ ꯈꯪꯅꯩ ꯍꯥꯏꯁꯨ ꯆꯨꯝꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯌꯨ ꯇꯥꯃꯣ ꯈꯪꯂꯤꯕꯅꯤ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯊꯥꯅꯤꯜꯒ ꯊꯕꯥꯒ ꯅꯨꯡꯁꯤꯅꯩ ꯍꯥꯏꯕ ꯑꯗꯨꯕꯨ ꯈꯪꯅ ꯈꯪꯅ ꯍꯪꯂꯤꯕꯅꯤ ꯍꯪꯒꯦ ꯌꯥꯎꯅ ꯊꯕꯥ ꯀꯔꯤꯁꯨ ꯂꯣꯠꯂꯨꯕ ꯇꯧꯗ ꯃꯗꯣꯝꯆꯥꯒꯤ ꯃꯐꯝꯗ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯆꯨꯝꯕꯅꯤ ꯇꯥꯃꯣ ꯁꯥꯎꯅ ꯅꯪꯒꯤ ꯅꯃꯥꯏ ꯑꯁꯤꯕꯨ ꯀꯔꯥꯏꯗ ꯄꯥꯟꯒꯦ ꯍꯥ ꯀꯔꯥꯏꯗ ꯄꯥꯟꯒꯦꯕ ꯃꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯏꯃꯨꯡ ꯑꯗꯨꯒ ꯅꯪꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯁꯤꯒ ꯆꯥꯅꯩ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯃꯃꯥꯗꯨꯅ ꯂꯥꯛꯂꯒ ꯉꯥꯡꯂꯝꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯅꯪ ꯑꯩꯈꯣꯏꯕꯨꯁꯨ ꯌꯣꯜꯂꯤꯕ ꯅꯠꯇ꯭ꯔꯣ ꯍꯥ ꯊꯕꯥ ꯍꯥꯟꯅꯗꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯈꯔꯒ ꯅꯨꯡꯁꯤꯔꯒ ꯂꯩꯕꯒ ꯃꯄꯤ ꯑꯗꯨ ꯑꯃꯨꯛ ꯇꯞꯅ ꯁꯤꯟꯊꯔꯝꯃꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯇꯥꯃꯣ ꯑꯐꯕꯤ ꯁꯥꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯊꯕꯥ ꯌꯦꯡꯉꯨ ꯏꯗꯣꯝꯆꯥꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯅꯪꯒꯤ ꯐꯅꯕꯅꯤ ꯊꯥꯛ ꯃꯥꯟꯅꯗꯕ ꯃꯣꯏꯒꯅꯦ ꯂꯝꯕꯥ ꯇꯧꯒꯦ ꯈꯟꯒꯅꯨ ꯅꯪꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥ ꯂꯩꯇꯦ ꯃꯁꯤ ꯅꯪ ꯀꯥꯎꯒꯅꯨ ꯀꯣ ꯏꯕꯦꯝꯃ ꯏꯗꯣꯝꯆꯥ ꯅꯆꯥ ꯃꯍꯥꯛꯄꯨ ꯀꯥꯎꯕ ꯇꯝꯂꯒꯦ ꯅꯆꯥꯅ ꯂꯥꯏꯔ ꯀꯣꯜꯗ ꯄꯣꯛꯂꯨꯕꯅ ꯅꯆꯥ ꯊꯃꯣꯏ ꯀꯟꯕꯤ ꯑꯣꯜꯂꯒꯦ ꯏꯗꯣꯝꯆꯥ ꯇꯥꯃꯣ ꯊꯕꯥꯕꯨ ꯅꯨꯡꯁꯤꯕ ꯁꯥꯗꯨꯅ ꯊꯦꯝꯕꯤꯔꯝꯃꯤ ꯋꯥꯈꯜꯗꯗꯤ ꯑꯁꯨꯝꯅ ꯈꯜꯂꯤ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯊꯥꯛꯄ ꯂꯥꯡꯗ ꯈꯨꯗꯤꯡꯃꯛ ꯊꯨꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯪꯕꯨ ꯂꯨꯗ꯭ꯔꯣꯗ ꯄꯤꯗꯨꯅ ꯂꯩꯔꯤꯕ ꯌꯨꯝ ꯃꯩꯈꯣꯜ ꯑꯁꯦ ꯇꯥꯃꯣ ꯑꯩꯒꯤ ꯏꯈꯨꯠꯇ ꯇꯥꯔꯅꯤ ꯊꯕꯥ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯔꯥꯏꯕꯛꯇꯤ ꯊꯤꯗꯀꯣ ꯑꯁꯤ ꯈꯟꯗꯨꯅ ꯇꯥꯃꯣ ꯑꯗꯨ ꯊꯃꯣꯏꯗ ꯀꯅꯥ ꯈꯪꯗ ꯍꯔꯥꯎꯖꯔꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯥꯃꯣꯅ ꯊꯕꯥ ꯅꯪꯒꯤ ꯆꯥꯛ ꯑꯗꯨꯕꯨ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯈꯔ ꯊꯨꯅ ꯇꯧꯅꯦ ꯅꯪꯕꯣ ꯊꯦꯡꯒꯨꯒꯤ ꯃꯇꯧꯒꯨꯝ ꯏꯃꯣꯟ ꯍꯦꯛ ꯃꯣꯜꯂꯗꯅ ꯅꯪ ꯑꯃꯀꯣ ꯏꯗꯣꯝꯆꯥ ꯆꯥꯛꯄꯨꯗꯤ ꯂꯣꯏꯗꯧꯔꯤ ꯂꯥꯛꯀꯗꯧꯔꯤꯕ ꯃꯤꯗꯣ ꯄꯩꯁꯥꯒ ꯌꯥꯝꯅ ꯄꯥꯏꯈ꯭ꯔꯕꯖꯥꯠꯅꯤ ꯆꯃꯣ ꯆꯃꯣ ꯇꯧꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯅꯪꯁꯨꯅꯦ ꯋꯥ ꯂꯥꯡꯒꯗꯣ ꯈꯔ ꯉꯥꯡꯉꯨ ꯄꯣꯝꯗꯥ ꯍꯩꯗꯥꯅꯔꯒꯅꯦ ꯂꯩꯒꯅꯨ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯄꯥꯟꯂꯣꯝꯗꯒꯤ ꯂꯨꯗ꯭ꯔꯣ ꯑꯗꯨ ꯀꯧꯔꯛꯂꯝꯃꯤ ꯅꯦ ꯑꯩꯈꯣꯏ ꯂꯥꯛꯏꯌꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ ꯑꯣ ꯇꯥꯔꯦ ꯇꯥꯔꯦ ꯍꯥꯡꯂꯒꯦ ꯍꯩ ꯌꯦꯡꯉꯨ ꯃꯤ ꯂꯥꯛꯏꯁꯦ ꯎꯔꯦꯗꯅ ꯅꯃꯥꯏ ꯅꯃꯤꯠꯀꯗꯨ ꯈꯔ ꯐꯖꯍꯜꯂꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯥꯃꯣ ꯑꯗꯨ ꯃꯃꯥꯡ ꯊꯣꯡꯅ ꯂꯩꯔꯤꯕ ꯀꯥꯗꯣꯝꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯕ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯗꯨꯅ ꯍꯩꯃ ꯂꯧꯀꯦ ꯀꯨꯟꯖꯣ ꯅꯈꯣꯏ ꯑꯅꯤꯁꯨ ꯌꯥꯎꯔꯛꯏꯗꯅ ꯀꯨꯟꯖꯣꯅ ꯍꯣꯏꯅꯦ ꯌꯥꯎꯔꯛꯏꯌꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯪꯉꯣ ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯂꯨꯗ꯭ꯔꯣ ꯃꯣꯔꯥꯗꯨꯗ ꯐꯝꯗꯨꯅ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯞꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯅꯦ ꯃꯁꯥꯅꯕꯨ ꯌꯥꯔꯕ꯭ꯔꯣ ꯍꯩ ꯂꯨꯗ꯭ꯔꯣ ꯍꯥꯏꯕ ꯑꯄꯪꯕ ꯃꯁꯥꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯃꯉꯛ ꯁꯝ ꯑꯁꯤ ꯂꯥꯛꯇꯅ ꯏꯜꯂꯒ ꯄꯨꯈꯣ ꯏꯅꯦꯅ ꯌꯥꯔꯤ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯃꯥꯅ ꯆꯠꯈꯤꯕ ꯑꯁꯤꯅꯤ ꯑꯩꯅ ꯉꯥꯏꯔꯤꯕ ꯑꯁꯤ ꯀꯨꯟꯖꯣꯅ ꯍꯦꯔꯣꯏꯗ ꯃꯗꯣꯝꯆꯥꯁꯤꯅꯁꯨ ꯌꯥꯔꯤꯕꯁꯤꯕꯨ
ꯀꯔꯤꯗꯅꯣ ꯏꯇꯥꯎꯅ ꯀꯤꯔꯤꯕꯁꯤꯕꯣ? ꯂꯨꯗ꯭ꯔꯣ ꯏꯕꯨꯡꯉꯣ, ꯅꯅꯦꯅ ꯁꯤꯜꯂꯤꯕ ꯃꯌꯥꯝ ꯑꯁꯤ ꯏꯅꯥꯎꯒꯤꯗꯃꯛꯇꯅꯤꯅꯦ. ꯌꯦꯡꯉꯨ, ꯊꯅꯤꯜꯒ ꯃꯥꯒꯁꯨ ꯑꯩꯅ ꯏꯆꯦ ꯕꯦꯅꯨꯗ ꯑꯔꯥꯟꯕ ꯄꯥꯎ ꯀꯌꯥ ꯇꯝꯁꯤꯟꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦꯗꯅ. ꯍꯧꯖꯤꯛꯇꯤꯅꯦ ꯅꯨꯄꯥ ꯊꯣꯛꯎ ꯍꯥꯏꯔꯤꯕ ꯑꯁꯤꯅꯤ. ꯏꯅꯦꯗꯤ ꯐꯔꯦ ꯐꯔꯦ, ꯅꯣꯏꯅꯦ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨ, ꯑꯩ ꯊꯣꯛꯍꯜꯂꯒꯦꯀꯣ. ꯇꯥꯃꯣ ꯑꯗꯨ ꯑꯃꯨꯛ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈꯤꯔꯝꯃꯤ. ꯊꯕꯥ ꯃꯗꯨꯝ ꯆꯥꯅ ꯁꯤꯜꯂꯤꯕ ꯑꯔꯣꯟꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯃꯥꯗꯤ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ. ꯏꯕꯦꯝꯃ ꯊꯕꯥ, ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯒꯤ ꯑꯗꯣ? ꯃꯇꯝ ꯑꯁꯤ ꯊꯦꯡꯈꯤꯅꯤꯀꯣ. ꯏꯗꯣꯝꯆꯥ, ꯂꯣꯏꯔꯦ. ꯆꯥꯛ ꯑꯁꯤ ꯊꯤꯔꯛꯂꯣ ꯍꯥꯏꯕ꯭ꯔꯥ? ꯊꯤꯔꯨꯈꯤꯅꯨ. ꯏꯗꯣꯝꯆꯥꯗꯣ ꯏꯀꯥꯎ ꯀꯥꯎꯕ ꯑꯃ ꯂꯩꯔꯦ. ꯗꯨꯀꯥꯟ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ. ꯅꯪ ꯉꯥꯏꯍꯥꯛꯇ ꯂꯩꯔꯝꯃꯨ. ꯊꯕꯥ ꯌꯥꯝꯅ ꯇꯟꯅ, ꯏꯗꯣꯝꯆꯥ, ꯗꯨꯀꯥꯟꯗꯣ ꯊꯥꯡꯃꯩꯁꯤ ꯄꯥꯏꯔꯒ ꯑꯩ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ. ꯍꯥꯏ, ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯂꯩꯁꯥꯕꯤ ꯅꯪꯅ ꯀꯔꯝꯅ ꯗꯨꯀꯥꯟ ꯆꯠꯀꯦ ꯇꯧꯔꯤꯕꯅꯣ? ꯃꯇꯝꯅ ꯑꯁꯤ ꯌꯧꯅ ꯐꯠꯇ꯭ꯔꯕ ꯀꯥꯟꯅꯁꯤꯗ. ꯊꯕꯥ ꯋꯥꯈꯜꯗ ꯇꯨꯃꯤꯟꯅ ꯈꯜꯂꯤ. ꯌꯨꯝ ꯑꯁꯤꯗ ꯂꯩꯍꯧꯗꯣꯏꯁꯤꯅ ꯍꯦꯟꯅ ꯀꯤꯈ꯭ꯔꯦ. ꯇꯥꯃꯣꯅ ꯑꯃꯨꯛ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯅꯕꯣꯛꯁꯤꯡ ꯑꯁꯤꯒ ꯃꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯝꯃꯨ. ꯏꯗꯣꯝꯆꯥꯅꯦ ꯀꯨꯏꯔꯛꯂꯣꯏ, ꯊꯨꯅ ꯍꯜꯂꯛꯀꯦ. ꯊꯕꯥ ꯍꯥꯏꯅ ꯍꯥꯏꯅ ꯃꯥꯁꯨ ꯃꯗꯣꯝꯆꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯊꯣꯛꯂꯛꯂꯝꯃꯤ. ꯂꯨꯗ꯭ꯔꯣ ꯑꯣꯏꯔꯝꯕꯗꯨꯗ ꯃꯃꯥꯏꯗꯨ ꯈꯖꯤꯛ ꯁꯨꯛꯂꯝꯃꯤ. ꯂꯨꯗ꯭ꯔꯣꯗꯤ ꯊꯕꯥꯕꯨ ꯎꯖꯕꯗ ꯃꯥꯒꯤ ꯑꯣꯏꯔꯅꯤ ꯈꯟ ꯃꯊꯃꯣꯏꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ. ꯇꯥꯃꯣꯅ, ꯂꯨꯗ꯭ꯔꯣ, ꯏꯅꯦꯁꯦ ꯗꯨꯀꯥꯟ ꯐꯥꯎꯕꯗ ꯆꯠꯂꯨꯈꯤꯒꯦ. ꯅꯆꯟꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯨꯀꯣ. ꯇꯥꯃꯣ ꯂꯨꯗ꯭ꯔꯣꯗ ꯃꯤꯆꯦꯗꯨꯅ ꯈꯖꯤꯛ ꯏꯟꯒꯦ ꯇꯧꯏ. ꯂꯨꯗ꯭ꯔꯣꯁꯨ ꯇꯥꯃꯣꯒꯤ ꯃꯤꯆꯦꯗꯨ ꯈꯪꯂꯗꯨꯅ, ꯍꯣꯏ ꯍꯣꯏꯅꯦ, ꯈꯔꯗꯤ ꯊꯨꯕꯤꯔꯛꯎꯀꯣ. ꯍꯣꯏꯗ ꯍꯣꯏꯗ, ꯏꯅꯦ ꯀꯣꯏꯔꯛꯂꯣꯏ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯥꯃꯣ ꯑꯗꯨ ꯆꯠꯈꯤꯔꯝꯃꯤ. ꯊꯕꯥ ꯂꯨꯗ꯭ꯔꯣ ꯎꯕꯗ ꯃꯁꯥꯗꯨ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯐꯥꯎꯔꯝꯃꯤ. ꯂꯨꯗ꯭ꯔꯣꯅ, ꯏꯆꯟ ꯊꯕꯥ, ꯁꯤꯗ ꯐꯝꯁꯤꯜꯂꯛꯎꯗꯅ. ꯗꯕꯨꯡ ꯑꯩꯈꯣꯏꯒ ꯑꯗꯨꯗ ꯂꯦꯞꯄꯗꯨꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯦ. ꯌꯥꯔꯅꯤꯗ ꯏꯕꯨꯡ, ꯁꯤꯗ ꯁꯨꯝ ꯂꯦꯞꯀꯦ. ꯏꯆꯟ ꯊꯕꯥ, ꯅꯪꯁꯦ ꯅꯕꯨꯡ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯔꯕ. ꯑꯗꯨꯅ ꯉꯁꯤꯗꯤ ꯅꯕꯨꯡ ꯑꯩꯒꯤ ꯁꯅꯥ ꯁꯪꯒꯥꯏꯗ ꯑꯣꯏꯅ ꯆꯥꯅꯤꯡꯕꯗ ꯆꯥ, ꯁꯦꯠꯅꯤꯡꯕꯗ ꯁꯦꯠ, ꯅꯨꯡꯉꯥꯏꯅ ꯂꯩꯔꯣꯏꯁꯦ ꯍꯥꯏꯕꯕꯨ ꯏꯆꯟꯅ ꯀꯔꯤ ꯈꯟꯕ? ꯊꯕꯥ ꯃꯇꯧ ꯑꯗꯨ ꯍꯩꯅꯗ꯭ꯔꯗꯨꯅ ꯈꯔ ꯁꯥꯎꯔꯞ ꯇꯧꯅ, ꯏꯕꯨꯡ, ꯅꯆꯟ ꯑꯩꯒꯤꯗꯤ ꯑꯔꯤꯞꯄ ꯂꯩꯖꯔꯤ. ꯌꯦꯠꯇ ꯊꯦꯜꯂꯤꯕ ꯅꯥꯄꯒꯤ ꯅꯥꯆꯣꯝ ꯑꯁꯤꯅ ꯁꯥꯈꯤꯅꯤ. ꯅꯆꯟꯕꯨ ꯋꯥꯔꯧꯕꯤꯒꯅꯨ. ꯑꯁꯤꯈꯛ ꯍꯥꯏꯔꯝꯗꯨꯅ ꯊꯕꯥ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯆꯪꯈꯤꯔꯝꯃꯤ. ꯂꯨꯗ꯭ꯔꯣ ꯃꯇꯥꯎ ꯑꯅꯤꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯁꯤꯗꯤ ꯐꯖꯅ ꯍꯥꯏꯕꯗꯤ ꯌꯥꯔꯣꯏꯗꯧꯔꯦ. ꯏꯇꯥꯎ ꯂꯣꯀꯦꯜ, ꯏꯇꯥꯎꯅꯅꯦ ꯃꯤ ꯌꯦꯡꯉꯨ. ꯑꯗꯨꯒ ꯏꯇꯥꯎ ꯀꯨꯟꯖꯣ, ꯏꯇꯥꯎꯅ ꯂꯧꯔꯝꯗꯥꯏꯒꯤ ꯃꯆꯤꯟ ꯀꯥꯊꯣꯛꯂꯛꯄ ꯑꯗꯨꯋꯥꯏꯗ ꯐꯤꯕꯣꯟ ꯑꯁꯤꯅ ꯃꯆꯤꯟ ꯑꯗꯨꯗ ꯅꯝꯂꯧ. ꯑꯗꯨꯒ ꯑꯩꯅ ꯃꯈꯨꯠ ꯈꯨꯗꯥꯡ ꯑꯁꯦ ꯄꯥꯏꯗꯨꯅ ꯆꯤꯡꯊꯣꯛꯂꯛꯀꯦ. ꯀꯨꯟꯖꯣꯗꯨ ꯏꯄꯪ ꯄꯪꯅ, ꯏꯇꯥꯎ, ꯂꯧꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯅꯝꯕꯗꯤ ꯌꯥꯗꯕ꯭ꯔꯣ? ꯂꯣꯀꯦꯜ ꯀꯨꯟꯖꯣꯒꯤ ꯂꯨꯞꯈꯝ ꯑꯗꯨꯗ ꯈꯨꯄꯥꯛ ꯑꯗꯨꯅ ꯊꯥꯗꯨꯅ, ꯍꯥꯏ, ꯐꯥꯔꯝꯗꯥꯏꯒꯤ ꯃꯑꯣꯡ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗꯨꯗ ꯅꯝꯒꯗꯕꯅꯤꯅꯦ. ꯃꯁꯤꯗꯤ ꯄꯪꯈ꯭ꯔꯕ. ꯂꯨꯗ꯭ꯔꯣꯅ, ꯍꯣ ꯌꯥꯔꯦ, ꯊꯣꯛꯑꯁꯤ. ꯇꯟꯖꯥꯁꯦ ꯅꯥꯊꯣꯛꯍꯟꯕ ꯌꯥꯕ ꯅꯠꯇꯦ. ꯏꯊꯧ ꯄꯥꯡꯊꯣꯛꯂꯁꯤ. ꯁꯤꯅꯕꯨꯅꯦ ꯃꯥꯏ ꯄꯥꯛꯂꯕ. ꯅꯣꯡ ꯑꯁꯤꯅ ꯍꯦꯛ ꯉꯥꯟꯕꯒ ꯅꯣꯏ ꯑꯅꯤ ꯆꯥꯛꯂꯦꯟ ꯑꯍꯥꯎꯕ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ. ꯆꯥꯕ ꯄꯥꯝꯖꯕ ꯑꯅꯤ ꯑꯗꯨ ꯍꯔꯥꯎꯅ, ꯍꯣꯏ ꯌꯥꯏ, ꯑꯗꯨꯅꯤ. ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯨꯗ꯭ꯔꯣꯒ ꯀꯨꯟꯖꯣꯒꯗꯨ ꯆꯥꯛꯈꯨꯝ ꯑꯗꯣꯝꯗ ꯂꯥꯛꯂꯝꯃꯤ. ꯁꯣꯝꯗꯅ ꯊꯕꯥ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯨ ꯆꯥꯛꯈꯨꯝ ꯑꯗꯨꯗꯒꯤ ꯂꯣꯏꯅꯃꯛ ꯇꯥꯔꯝꯃꯤ. ꯑꯗꯨꯅ ꯊꯕꯥ ꯂꯨꯗ꯭ꯔꯣ ꯍꯥꯏꯅ ꯃꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯌꯧꯔꯛꯇ꯭ꯔꯤꯉꯩ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯐꯥꯎꯗꯣꯛꯇꯨꯅ ꯆꯦꯟꯈꯤꯔꯝꯃꯤ. ꯀꯨꯟꯖꯣꯅ, ꯏꯇꯥꯎ, ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯃꯅꯤꯡ ꯊꯣꯡ ꯑꯁꯤ ꯐꯥꯎꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ. ꯂꯨꯗ꯭ꯔꯣꯅ, ꯑꯗꯨꯗꯤ ꯇꯥꯟꯅꯕ ꯀꯩꯗꯧꯒꯦ? ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯛꯇ꯭ꯔꯕꯁꯣ? ꯀꯨꯟꯖꯣꯅ, ꯑꯣꯏ, ꯐꯠꯇ꯭ꯔꯅꯒ ꯆꯦꯟꯈꯤꯅꯤ. ꯌꯦꯡꯉꯨꯅꯦ ꯏꯇꯥꯎ ꯅꯪꯕꯣ, ꯑꯥꯗ ꯆꯦꯜꯂꯤꯕꯁꯦ. ꯍꯩ ꯑꯄꯪꯕ, ꯅꯨꯄꯤꯁꯤ ꯇꯥꯅꯧꯅꯦ ꯅꯪꯕꯣ. ꯏꯇꯥꯎ, ꯃꯤ ꯃꯌꯨꯝ ꯌꯧꯈ꯭ꯔꯕꯁꯤꯕꯨ ꯀꯃꯥꯏꯅ ꯇꯥꯟꯅꯗꯣꯏꯅꯣ? ꯂꯩꯀꯥꯏ ꯇꯥꯔꯣꯏꯗ꯭ꯔꯣ? ꯆꯨꯝꯃꯤꯅꯦ ꯑꯗꯨꯁꯨ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯏꯅꯦꯅ ꯃꯔꯣꯜ ꯑꯃ ꯃꯤ ꯋꯥ ꯁꯣꯏꯗꯅ ꯇꯥꯕ ꯇꯥꯔꯤꯅꯤ. ꯊꯕꯥꯛꯄꯨ ꯐꯠꯇꯕꯤ ꯅꯪ ꯍꯥꯏꯁꯤꯅꯤꯀꯣ ꯅꯪ. ꯏꯇꯥꯎ, ꯌꯥꯝ ꯀꯞꯅꯤꯡꯉꯤ. ꯀꯃꯥꯏꯅ ꯇꯧꯅꯤ? ꯂꯣꯀꯦꯜ ꯑꯗꯨ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ, ꯀꯔꯥꯏꯅꯣ, ꯐꯔꯕꯣ? ꯀꯨꯟꯖꯣꯅ, ꯏꯇꯥꯎ, ꯃꯅꯤꯡ ꯊꯣꯡ ꯐꯥꯎꯗꯣꯛꯑꯒ ꯆꯦꯟꯈ꯭ꯔꯦ. ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯅꯣꯏꯗꯤ ꯀꯩꯗꯧꯔꯒ ꯂꯩꯍꯧꯒꯦ? ꯏꯇꯥꯎ, ꯂꯦꯞꯂꯒ ꯑꯗꯨꯝ ꯌꯦꯡꯍꯧꯏ. ꯃꯇꯥꯡ ꯑꯗꯨꯗ ꯇꯥꯃꯣ ꯑꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ, ꯍꯥꯏ, ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ? ꯊꯕꯥꯗꯤ ꯀꯔꯥꯏ ꯆꯠꯈ꯭ꯔꯕꯒꯦ? ꯂꯨꯗ꯭ꯔꯣ ꯑꯗꯨ ꯂꯠꯂꯤ ꯂꯠꯂꯤ ꯇꯧꯅ, ꯏꯅꯦ, ꯃꯅꯤꯡ ꯐꯥꯎꯗꯣꯛꯑꯒ ꯆꯦꯟꯈ꯭ꯔꯦ. ꯇꯥꯃꯣ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ, ꯀꯔꯤ? ꯄꯥꯡꯗꯕ ꯅꯣꯏꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯌꯥꯝꯅ ꯇꯩꯆꯥꯗꯧꯔꯤꯒꯦ? ꯃꯤꯊꯤꯕꯣꯡꯁꯤꯡꯁꯤꯗꯤ. ꯌꯥꯔꯦ, ꯆꯠꯈ꯭ꯔꯁꯨ. ꯑꯣꯏꯔꯣꯏꯌꯦ, ꯃꯤ ꯑꯃꯠꯇ ꯑꯣꯏꯔꯣꯏ. ꯅꯔꯤꯟ ꯌꯥꯎꯗꯕꯁꯤꯡꯁꯤꯗꯤ. ꯂꯨꯗ꯭ꯔꯣ ꯑꯗꯨ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ. ꯇꯥꯃꯣ ꯑꯁꯥꯎꯕꯗꯨ ꯍꯟꯗꯦ. ꯈꯨꯗꯤꯡꯃꯛ ꯊꯕꯥ ꯃꯥꯒꯤ ꯃꯐꯝꯗ ꯇꯥꯏꯅꯔꯒꯦ ꯈꯟꯈ꯭ꯔꯦ. ꯑꯗꯨꯅ ꯊꯕꯥꯒꯤ ꯃꯌꯨꯝ ꯇꯝꯅ ꯄ꯭ꯔꯞ ꯂꯥꯛꯏ.
ꯊꯕꯥꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯑꯗꯨ ꯃꯕꯣꯛ ꯏꯕꯦꯝꯍꯜꯒꯤ ꯃꯐꯝꯗ ꯇꯝꯗꯨꯅ ꯄꯦꯟꯗꯅ ꯀꯞꯆꯔꯝꯃꯤ꯫ ꯇꯃꯨꯁꯨ ꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯊꯕꯥ ꯃꯥꯕꯨ ꯀꯧꯔꯛꯏ꯫ ꯍꯥꯏ ꯊꯕꯥ, ꯇꯥꯕ꯭ꯔꯣ ꯋꯥꯔꯛꯇꯕꯤ? ꯃꯄꯥꯟ ꯑꯁꯤꯗ ꯊꯣꯛꯂꯛꯎ ꯂꯥꯎ꯫ ꯊꯕꯥ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯏꯄꯣꯝ ꯄꯣꯝꯕ ꯃꯈꯩ ꯌꯥꯝꯅ ꯀꯤꯅ ꯃꯄꯥꯟ ꯑꯗꯨꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯏꯕꯦꯝꯍꯜꯁꯨ ꯃꯁꯥꯗꯨ ꯏꯁꯣꯟ ꯁꯣꯟꯅ ꯊꯕꯥꯒꯤ ꯃꯇꯨꯡ ꯑꯗꯣꯝꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯇꯃꯨꯅ ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ? ꯍꯥ? ꯏꯀꯥꯏ ꯈꯪꯗꯕꯤ? ꯑꯩꯕꯨ ꯌꯣꯜꯂꯤꯕ꯭ꯔꯥ? ꯏꯗꯣꯝꯆꯥ, ꯑꯩꯅ ꯁꯣꯏꯕ ꯅꯠꯇꯤꯌꯦ꯫ ꯃꯣꯏꯅ ꯑꯩꯕꯨ ꯀꯅꯥ ꯂꯩꯇꯦ ꯈꯟꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕꯅꯤ꯫ ꯇꯃꯨ ꯊꯕꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯕꯥꯒꯤ ꯃꯃꯥꯏ ꯑꯗꯨꯗ ꯈꯨꯄꯥꯛ ꯑꯗꯨꯅ ꯊꯥꯖꯤꯜꯂꯤ꯫ ꯀꯔꯤ? ꯆꯤꯟꯊꯤꯕꯤ ꯅꯪ ꯂꯩꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯂꯩꯈꯥ ꯇꯥꯔꯕꯅꯦ꯫ ꯏꯕꯦꯝꯍꯜ ꯁꯥꯎꯅ ꯍꯥꯏ ꯇꯃꯨ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯁꯨ ꯑꯁꯤꯗ ꯈꯨꯠ ꯊꯥꯔꯤꯕꯗꯤ? ꯍꯥ? ꯃꯆꯣꯡꯄꯥꯠ ꯅꯥꯏꯗꯕ ꯏꯁꯨ ꯑꯁꯤꯅ ꯀꯔꯤ ꯑꯀꯥꯏꯕ ꯊꯕꯛ ꯇꯧꯔꯝꯃꯦ? ꯅꯪꯅ ꯇꯧꯔꯤꯕꯁꯤ ꯑꯩꯕꯨ ꯁꯣꯜꯂꯦ ꯍꯥꯏꯗꯨꯅ ꯎꯁꯤꯠꯇ꯭ꯔꯤꯕꯔꯥ? ꯑꯣ, ꯅꯁꯨ ꯅꯨꯄꯤ ꯑꯁꯤꯅꯅꯦ ꯃꯤꯒꯤ ꯅꯨꯄꯥ ꯄꯥꯈꯪ ꯑꯗꯨꯗ ꯃꯃꯥꯗꯨꯒꯤ ꯃꯇꯧꯒꯨꯝ ꯃꯤꯆꯤ ꯇꯦꯟꯕꯨ ꯀꯥꯞꯇꯨꯅ ꯐꯥꯒꯦ ꯇꯧꯔꯝꯂꯤꯕ ꯈꯪꯂꯦꯗꯅ꯫ ꯏꯗꯣꯝꯆꯥ, ꯋꯥꯍꯩꯗꯨ ꯀꯟꯃꯜꯂꯦ꯫ ꯑꯩꯅ ꯑꯗꯨꯒꯨꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯑꯃꯗ ꯇꯧꯈꯤꯕ ꯂꯩꯇꯦ꯫ ꯑꯕꯣ, ꯅꯁꯨ ꯂꯥꯟꯗꯤꯌꯦ꯫ ꯍꯥꯏ ꯇꯃꯨ, ꯅꯆꯦꯅ ꯑꯃ ꯄꯥꯜꯂꯦ ꯍꯥꯏꯗꯅꯅꯦ ꯋꯥꯉꯥꯡ ꯀꯝꯖꯥꯎꯍꯟꯒꯅꯨ꯫ ꯅꯪꯒꯤ ꯂꯝꯆꯠ ꯑꯩꯅ ꯂꯣꯏꯅ ꯈꯪꯕꯖꯥꯅꯤ꯫ ꯏꯁꯨ ꯑꯁꯤꯗꯅꯦ ꯃꯔꯥꯜ ꯄꯤꯕꯗꯤ ꯌꯥꯔꯣꯏ꯫ ꯍꯔꯦ ꯍꯔꯦ, ꯏꯃꯥꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯂꯥꯟꯕꯅꯤ ꯁꯤꯅꯤꯅꯦ? ꯍꯥ? ꯑꯕꯣ, ꯌꯥꯔꯦꯗꯣ, ꯏꯃꯨꯡꯗ ꯆꯪꯂꯁꯦ ꯑꯕꯣ꯫ ꯍꯩ, ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯋꯥꯔꯛꯇꯕꯤ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨ ꯊꯕꯥꯒꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯊꯕꯥꯕꯨ ꯐꯨꯕ ꯍꯧꯔꯛꯏ꯫ ꯏꯕꯦꯝꯍꯜ ꯇꯃꯨꯕꯨ ꯈꯥꯝꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ꯫ ꯏꯗꯣꯝꯆꯥ, ꯑꯩꯕꯨ ꯐꯨꯕꯤꯒꯅꯨ꯫ ꯑꯌꯣ ꯏꯃꯥ, ꯅꯥꯏꯌꯦ ꯏꯗꯣꯝꯆꯥ꯫ ꯑꯌꯣ, 이dom자, 삼세봉도 다독비요 이dom자. ꯈꯪꯕ꯭ꯔꯥ ꯅꯪ ꯆꯤꯟꯊꯤꯕꯤ, ꯈꯔ ꯌꯥꯝꯅ ꯐꯨꯖꯤꯟꯒꯦꯗ꯫ ꯍꯩ, ꯃꯁꯤ ꯏꯕꯦꯝꯍꯜ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯄꯒ ꯃꯁꯥ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯣꯜꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯃꯨꯕꯨꯗꯤ ꯈꯥꯝꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯝꯃꯤ꯫ ꯇꯃꯨ, ꯅꯪꯕꯨ ꯊꯥꯗꯣꯛꯎꯅꯦ꯫ ꯏꯁꯨ ꯑꯁꯤ ꯁꯤꯕ ꯇꯥꯔꯤ꯫ ꯅꯪꯕꯨ ꯊꯥꯗꯣꯛꯎꯅꯦꯍꯦ꯫ ꯇꯃꯨ ꯁꯥꯎꯅ ꯏꯕꯦꯝꯍꯜꯕꯨ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯥꯅ ꯈꯪꯏꯟ ꯏꯜꯂꯛꯄ ꯑꯗꯨꯗꯗꯤ ꯏꯕꯦꯝꯍꯜꯗꯨ ꯃꯁꯥꯅꯒ ꯁꯣꯟꯕꯅꯤ꯫ ꯃꯥꯡꯒꯣꯟꯒꯤ ꯎꯈꯣꯡ ꯇꯦꯟ ꯑꯗꯨꯗ ꯌꯩꯁꯤꯟꯗꯨꯅ ꯈꯨꯗꯛꯇ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯁꯦꯠꯅ ꯈꯥꯏꯅꯗꯨꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯇꯃꯨ ꯊꯕꯥꯕꯨ ꯐꯨꯔꯝꯕꯗꯨ ꯊꯥꯗꯣꯛꯇꯨꯅ ꯉꯛꯅ ꯌꯦꯡꯉꯤ꯫ ꯊꯕꯥ ꯃꯕꯣꯛꯀꯤ ꯃꯅꯥꯛ ꯑꯗꯨꯗ ꯆꯦꯟꯁꯤꯟꯗꯨꯅ ꯑꯕꯣ, ꯀꯩꯗꯧꯔꯒꯦ? ꯁꯤ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯑꯕꯣ꯫ ꯅꯁꯨꯅ ꯀꯧꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯣ ꯑꯕꯣ? ꯇꯃꯨꯁꯨ ꯀꯞꯁꯤꯟꯅꯗꯨꯅ ꯏꯃꯥ, ꯀꯩꯗꯧꯔꯒꯦ? ꯁꯤ ꯍꯧꯒꯠꯂꯣ ꯏꯃꯥ, ꯅꯃꯧ ꯂꯥꯏꯈ꯭ꯔꯦ ꯏꯃꯥ꯫ ꯊꯕꯥꯁꯨ ꯃꯥꯡ ꯑꯗꯨꯗ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯑꯕꯣꯛꯁꯤ ꯀꯩꯅꯣꯝꯃ ꯇꯧꯈ꯭ꯔꯦ, ꯑꯃꯨꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯣ꯫ ꯀꯅꯥ ꯀꯅꯥ ꯂꯩꯕꯒꯦ? ꯊꯕꯥꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗꯒꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯊꯕꯥ ꯍꯣꯏꯗ ꯂꯣꯏꯅꯃꯛ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯏꯕꯦꯝꯍꯜꯒꯤ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯈꯔ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ ꯏꯕꯦꯝꯍꯜꯗꯨ ꯁꯣꯔ ꯍꯣꯜꯂꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯨꯕꯗꯗꯤ ꯁꯣꯔ ꯑꯗꯨ ꯍꯣꯜꯂꯝꯗ꯭ꯔꯦ꯫ ꯊꯕꯥ ꯑꯋꯥꯕꯅ ꯊꯜꯂꯕ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯥꯅ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯂꯨꯅ ꯈꯟꯖꯔꯤꯕ ꯃꯕꯣꯛ ꯑꯁꯤꯕꯨꯁꯨ ꯅꯣꯡꯗꯝꯕ ꯃꯥꯅ ꯃꯐꯝꯗꯒꯤ ꯁꯦꯠꯇꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯄꯦꯟꯗꯦ ꯍꯥꯏꯁꯤꯔꯥ ꯃꯥꯒꯤ ꯃꯄꯣꯛ ꯑꯁꯤ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯤꯅ ꯅꯣꯡꯗꯝꯕ ꯃꯥꯅ ꯇꯝꯕꯤꯔꯝꯕꯅꯣ? ꯑꯁꯨꯝꯅ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯇꯧꯗꯨꯅ ꯏꯕꯦꯝꯍꯜꯒꯤ ꯃꯊꯧ ꯃꯉꯝ ꯄꯨꯝꯕꯁꯨ ꯄꯥꯡꯊꯣꯛꯂꯝꯃꯤ꯫ ꯇꯃꯨ ꯍꯧꯖꯤꯛ ꯈꯛꯇꯗ ꯅꯤꯡꯉꯝꯗꯕꯅ ꯃꯁꯥ ꯄꯨꯝꯕꯗꯨ ꯌꯣꯝꯁꯤꯟꯈꯤꯕꯒꯨꯝꯅ ꯇꯧꯔꯝꯃꯤ꯫ ꯊꯕꯥꯒ ꯊꯥꯅꯤꯜꯒꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯊꯥꯅꯤꯜꯒꯤ ꯃꯃꯥꯅ ꯊꯕꯥꯕꯨ ꯄꯥꯝꯗ꯭ꯔꯕꯁꯨ ꯊꯥꯅꯤꯜ ꯃꯥꯒꯤ ꯃꯇꯧ ꯑꯁꯤꯅ ꯊꯕꯥꯅꯁꯨ ꯀꯔꯤꯁꯨ ꯈꯜꯂꯨꯕ ꯇꯧꯔꯨꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯀꯌꯥ ꯑꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯕꯦꯅꯨꯅ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯏꯃꯥꯒꯤꯗꯤ ꯏꯆꯥ ꯅꯇꯣꯝꯇꯅꯤ꯫ ꯅꯪꯅ ꯅꯨꯄꯤ ꯑꯗꯨ ꯌꯨꯝ ꯑꯁꯤꯗ ꯍꯦꯛ ꯄꯨꯁꯤꯜꯂꯛꯂꯕ ꯅꯪꯅ ꯃꯥꯏꯕꯨ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯊꯥꯅꯤꯜꯅ ꯏꯃꯥ, ꯅꯆꯥꯒꯤ ꯑꯄꯥꯝꯕꯁꯦ ꯏꯃꯥꯅ ꯅꯣꯡꯃꯗ ꯈꯪꯗ꯭ꯔꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯍꯩꯃꯥ, ꯏꯃꯥꯁꯨ ꯈꯪꯗꯕ ꯅꯠꯇꯦꯅꯦ꯫ ꯑꯗꯨꯕꯨ ꯍꯌꯦꯡ ꯏꯆꯥꯅ ꯋꯥꯕꯗꯣ ꯏꯃꯥꯗꯤ ꯌꯦꯡꯕ ꯉꯝꯂꯣꯏꯅꯤ ꯏꯕꯨꯡꯉꯣ꯫ ꯏꯃꯥ, ꯅꯆꯥꯒꯤ ꯈꯣꯡꯐꯝ ꯑꯁꯤꯃꯗꯤ ꯍꯟꯗꯣꯛꯂꯔꯣꯏ꯫ ꯑꯁꯤꯒꯤꯗꯃꯛ ꯅꯆꯥꯕꯨ ꯍꯥꯏꯕ ꯏꯟꯗꯦ ꯍꯥꯏꯗꯨꯅ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯊꯥꯅꯤꯜ ꯑꯁꯤꯇꯃꯛ ꯍꯥꯏꯔꯝꯗꯨꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯁꯥꯎꯅ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯕꯦꯅꯨꯁꯨ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯆꯥꯕꯨ ꯌꯥꯝꯅ ꯋꯥꯔꯧꯖꯔꯝꯃꯤ꯫ ꯇꯃꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕꯅ ꯍꯦꯟꯃꯟꯕꯅ ꯊꯕꯥꯅ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯕꯥ ꯃꯗꯣꯝꯆꯥꯕꯨꯗꯤ ꯃꯥꯁꯨ ꯋꯥꯔꯧꯔꯤꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯗꯤꯡꯃꯛ ꯂꯣꯠꯁꯤꯟꯗꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ꯫ ꯀꯩ ꯍꯥꯏꯒꯦ ꯏꯗꯣꯝꯆꯥ? ꯊꯕꯥ, 이dom자기 이베마, 이dom자, 이자기 ꯃꯐꯝꯗ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ. ꯅꯪ 이dom자ꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ.
Idomcha, Nacha karisu khanba leijade. Khudingmak haukrabani. Nacha ne Idomcha da warauba. Sauningba karisu leiti Idomcha. Thaba. Nadomcha gi athenba wakhal asina. Ngasidi imabusu. Taibang pal thadok hankre. Ai yamna ningam laktre. Idomcha, laibak thibi masuaina. Abok pudi ningba thungan kidre. Nachai gidi kana su leitri Idomcha. Nacha bo apang mini kantuna. Chikol tau kun biyo ko. Nangi da magda Idomcha leiriba sidi. Karigi ichana adumna ne. Wakal son thaba yade ko. Asumna leiringai. Mata lembi edu thongalom dagi changlaklammi. Lembi tamuga thabagana kaptuna leiramba duda. Ita, kaidaurage? Idomcha, kaidauba yauge? Haima, icha lembi su laidana. Karisu daudada. Phare phare. Adudi nataga wari saho khoko. Hoi Idomcha, tamudu imong lomda muk changkhirami. Thaba mata lembi do onchinduna. Ita, kari leirabage? Namidang wairam asida lakliba sibo. Ita, ibong Thanil do. Mamangi khongnang makhong aduda itabu lakpa ngaihawi. Kaino haisiba ita? Namit taramdai sida kari leiraba chano. Khangdi ita, amukta unaruso. Ngasaidagi ngairaga leihoribani. Hoi ita, adudi nang ngaihak leiramo. Ay amukta chalukhige. Ngasidi thengle ita, ay sumuk hankrage. Ita su pamu bamaga nungsi wari chikthana hauro. Thaba nokjay, matagi wadu tabada. Masu Madomchada mataba asai phau thilukiga hairamduna mayum adudagi thoklaklami. Asumna mana thoklakpada uri. Thanilna khongnang makhong aduda leptuna leiribadu. Madu ubada lembina. Ita tu ibong Thanildi asida leiri. Adude yamuk chalukhige ko. Hoi ita, asi haiduna lembisu mayum Madomda hankirami. Thabasu Thanilna leiriba adugi manak aduda sangsinduna. Ibong kari leirabage nachanba kaubade. Kaisu leitida. Sum uningdana taubani. Adudi ayamuk jangkrage. Mata masi yam thengli. Yam jamninglaba. Adugi nati ibong thengli haina taubani. Hoi hoi, fazana changogo. Adudi ay somuk chalage. Hoi ibong, ay somuk changlage ko. Tamu, thabaga Thanilgagi nungsiba matawadu ubada. Asengba pumba Benugi mapamda hairurage khanduna Benu hoida laklammi. Tamuna. Iche Benu. Tabra iche. Mapalda mukta thokpira o. Benuna. Haima, tamu lagli bro. Changlo law, se sida phamu. Iche, phamdraba siyari. Ai iche da wase. Karamna hodokadabana haiba khangdre. Kari wano, hekta hayu. Ai se. Ichegi mapamda yamna lankre. Nanawbo mukta ngakbiyo. Aduga thabasu ichena namau oina laushinbiyo. Thanilsu mapaladom da thoklaklammi. Aduga masu wari dudarami. Hai, tamu, mama do hairang lona chabi. Leirang lona chinbini. Aduga manupi adugi machadudi iche pamde. Iche, khudingmak nanaw na lanba ngaktani. Aina wakhal thenbana ichabu ichegi mapamda lana uhankibani. Nanawbo mukta ngakbiyo iche. Angangani asidadi kaina hangamsi iche. Benu ngakna. Kari haiba. Nangna sinbani haiba. Haitamu, kari gino. Nangna ingonda oidaba nganglibadi. Iche, nanaw yamna lankre. Iche, nanawbo mukta ngakbiyo. Aigi icha thabadi aduga manupi natte. Awabatana masaruk oijaraklabani. Benu soradu sangna holi. Aduga tamuda yengduna. Tamu, ichegidi karisu kaidada. Adubu ichena ngangkibasing ado hauji khaktada nongaitaba phawrine. Iche adugidi karisu khallunu nanau phanaba sinjage. Hoi, phare. Ichana su pamlabanina haujikte aina su yare. Aduna makhoi paunga igani numit aphaba ma yenglaga mangol karaklage ko. Tamu hairakliba wadu tabada yamda haraurami. Thanilsu mamagi wadu tabada yamda haraurami. Asumna awabadana masaruk oiraklabi nungaiba machet ama phawba phangdana leiraklabi thabadu Thanilga luhongladuna nungaina pankirami. Aduga karam chaubi pukjel pipita modusu wakhal taraduna thababu machamakni khanduna yokchakhirami.